ꯄꯨꯟꯁꯤꯗ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯛꯄ ꯃꯪꯂꯥꯟ ꯀꯩꯗꯧꯅꯨꯡꯗ ꯃꯪꯂꯨꯅꯨ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯗꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯤ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯁꯤꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯀꯗꯧꯔꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯒꯗꯧꯔꯤ ꯂꯦꯡꯁꯟꯕꯤꯔꯛꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯥꯔꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯒꯨꯔꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯒꯨꯔꯨꯀꯥꯟ ꯗꯦꯁꯥꯏ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤꯒ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯤꯕ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯒꯤ ꯃꯄꯥ ꯙꯤꯔꯨꯚꯥꯏ ꯑꯝꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯍꯥꯏꯅꯔꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯁꯤ 1951 ꯏꯟꯗꯤꯌꯥꯅ ꯅꯤꯡꯈꯥ ꯇꯝꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯁꯤꯟꯅꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯒꯨꯖꯔꯥꯠꯀꯤ ꯏꯗꯔ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯗꯨ ꯎꯠꯂꯛꯂꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯪꯀꯒꯤ ꯑꯣꯖꯥ ꯑꯣꯏꯕ ꯃꯥꯁꯇꯔꯖꯤꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯒꯨꯔꯨꯀꯥꯟ ꯗꯦꯁꯥꯏꯅ ꯃꯄꯥꯗ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯇꯔꯀꯤꯗ ꯑꯩꯒꯤ ꯊꯕꯛ ꯈꯜꯂꯛꯑꯦ ꯘꯅꯁ꯭ꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯇꯧꯔꯨꯔꯒꯦ ꯃꯄꯥꯅꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯊꯔꯨꯗꯅ ꯍꯥꯏꯔꯛꯏ ꯑꯄꯪꯕ ꯅꯉꯣꯟꯗꯕꯨ ꯀꯅꯥꯅ ꯊꯕꯛ ꯄꯤꯕꯤꯗꯣꯏꯅꯣ ꯒꯨꯔꯨꯒꯤ ꯃꯌꯥꯝꯕꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯘꯟꯁ꯭ꯌꯥꯝꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯁꯍꯔꯗ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯨꯔꯕꯅꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯃꯥꯏꯁꯨ ꯄꯥꯜꯂꯛꯂꯕꯅꯤ ꯃꯥꯁꯇꯔꯖꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯍꯌꯦꯡ ꯅꯠꯇꯕ꯭ꯔꯥ ꯅꯈꯣꯏ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯒꯨꯔꯨꯗꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯅꯔꯕ ꯃꯄꯥꯅ ꯍꯪꯂꯛꯏ ꯅꯪꯅ ꯁꯍꯔꯗ ꯆꯠꯄ ꯃꯇꯝꯗ ꯔꯤꯖꯜ ꯌꯦꯡꯊꯣꯛꯑꯒ ꯂꯥꯛꯑꯕ꯭ꯔꯥ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯗꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯥꯎꯔꯛꯀꯅꯤ ꯀꯤꯕꯗꯒꯤ ꯇꯔꯀꯤꯗ ꯊꯕꯛ ꯐꯪꯉꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯒꯨꯔꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯇꯔꯀꯤꯗ ꯊꯕꯛ ꯐꯪꯉꯕꯅꯤꯅ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯐꯦꯜ ꯑꯣꯏꯕꯗ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯔꯤꯒꯦ ꯋꯥꯍꯪ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯃꯥꯁꯇꯔꯖꯤꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯣꯛ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗ ꯊꯣꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯋꯣꯡ ꯇꯧ ꯑꯗꯨꯗꯗꯤ ꯑꯪꯀꯒꯤ ꯑꯣꯖꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯪꯀꯗ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯨꯡꯒꯪ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥ ꯂꯥꯎꯅꯔꯅꯤ ꯃꯗꯨꯔ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯇꯟꯖꯥ ꯑꯁꯤꯗ ꯒꯨꯔꯨꯒꯤ ꯃꯃꯥꯅꯁꯨ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯉꯥꯡꯗ ꯀꯩꯒꯤ ꯆꯩꯔꯤꯅꯣ ꯆꯩꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗ ꯃꯥꯁꯇꯔꯖꯤꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧꯔꯨꯔꯣ ꯆꯠꯅꯤꯡꯉꯒ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥꯗꯤ ꯃꯆꯥꯅꯨꯄꯥꯅ ꯃꯤꯔꯝ ꯆꯠꯀꯗꯧꯔꯦ ꯃꯆꯥꯅꯨꯄꯥ ꯃꯤꯔꯝꯗ ꯊꯕꯛ ꯐꯪꯉꯦ ꯍꯥꯏꯗꯅ ꯈꯨꯡꯒꯪ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯖꯒꯣꯏꯕꯨ ꯁꯥꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯃꯆꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯔꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯅ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯘꯅꯁ꯭ꯌꯥꯝꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯘꯟꯁ꯭ꯌꯥꯝ ꯇꯔꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯆꯧꯕ ꯑꯣꯏꯜ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯈꯥꯗ ꯄꯦꯇ꯭ꯔꯣꯜ ꯀꯦꯟ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯒꯨꯔꯨꯗꯤ ꯇꯔꯀꯤꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜꯁꯤꯡꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯂꯤꯕ ꯃꯔꯨ ꯃꯔꯥꯡ ꯌꯣꯟꯕ ꯇ꯭ꯔꯦꯗꯔ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯗꯒꯤ ꯃꯃꯜ ꯃꯟꯇꯤꯛꯅꯔꯒ ꯁꯦꯟꯗꯣꯡ ꯐꯪꯅꯅꯕ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯖꯔꯤ ꯒꯨꯔꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇ꯭ꯔꯦꯗꯔ ꯀꯌా ꯑꯃꯅ ꯑꯃꯗꯒꯤ ꯁꯦꯟꯗꯣꯡ ꯍꯦꯟꯅ ꯂꯩꯅꯅꯕ ꯃꯈꯣꯏ ꯃꯁꯦꯜ ꯀꯔꯕꯥꯔ ꯇꯧꯅꯔꯤꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯇꯠꯇꯅ ꯌꯦꯡꯂꯛꯂꯤ ꯒꯨꯔꯨꯗꯤ ꯀꯔꯕꯥꯔ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇ꯭ꯔꯦꯗꯔꯁꯤꯡꯅ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯤꯕ ꯌꯦꯡꯂꯛꯄꯗꯨ ꯍꯧꯖꯤꯛ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯅ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡ ꯌꯦꯡꯕ ꯂꯦꯞꯇ꯭ꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯁꯨꯄꯔꯚꯥꯏꯖꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯨꯄꯔꯚꯥꯏꯖꯔꯅ ꯍꯪꯂꯛꯏ ꯒꯨꯔꯨ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯔꯛꯄ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯂꯦ ꯒꯨꯔꯨꯅ ꯈꯨꯝꯂꯛꯏ ꯆꯍꯤ 7 ꯁꯨꯔꯦ ꯁꯨꯄꯔꯚꯥꯏꯖꯔꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯎꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯄꯦꯜꯂꯦ ꯑꯗꯨꯅ ꯅꯪꯁꯦ ꯁꯦꯜꯁ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯕꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯇꯥꯏ ꯄꯨꯜꯂꯒ ꯅꯤꯡꯊꯤꯅ ꯑꯣꯐꯤꯁꯇ ꯀꯥꯔꯛꯑꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯌꯥꯎꯕ ꯑꯦꯟꯚꯦꯂꯞ ꯑꯗꯨ ꯄꯤꯔꯛꯏ ꯁꯨꯄꯔꯚꯥꯏꯖꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯅ ꯒꯨꯔꯨꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯛꯏ ꯁꯨꯄꯔꯚꯥꯏꯖꯔ ꯃꯁꯥꯃꯛ ꯂꯥꯛꯂꯒ ꯅꯪꯉꯣꯟꯗ ꯑꯦꯄꯣꯏꯟꯃꯦꯟ ꯂꯦꯇꯔ ꯄꯤꯔꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯜꯁ ꯃꯦꯅꯦꯖꯔ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯍꯤ 13 ꯍꯦꯟꯅ ꯆꯪꯈꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯄ꯭ꯔꯃꯣꯁꯟ ꯐꯪꯂꯦ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯒꯨꯔꯨꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯄ꯭ꯔꯃꯣꯁꯟ ꯄꯥꯝꯗꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯍꯟꯕ ꯄꯥꯝꯃꯤ ꯉꯛꯂꯕ ꯒꯨꯔꯨꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯪꯂꯛꯏ ꯀꯔꯤꯒꯤꯅꯣ ꯒꯨꯔꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯁꯥꯔꯅꯁꯨ ꯑꯩꯒꯤ ꯊꯕꯛꯁꯤ ꯎꯕꯗ ꯄꯦꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯦ ꯈꯪꯕꯤꯕꯗꯒꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯩꯔꯕꯅꯤꯅ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯔꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯁꯨꯖꯔꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯘꯟꯁ꯭ꯌꯥꯝ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯍꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯉꯥꯎꯗ ꯉꯥꯎꯖꯕꯤ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯑꯃ ꯎꯠꯂꯛꯏ ꯃꯃꯤꯡꯅ ꯁꯨꯖꯥꯇꯥ ꯀꯧꯏ ꯁꯨꯖꯥꯇꯥ ꯒꯨꯔꯨꯒꯤ ꯈꯨꯡꯒꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯦꯟꯗꯣꯏ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯁꯨꯖꯥꯇꯥ ꯑꯍꯤꯡꯗ ꯃꯤ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥꯗ ꯂꯣꯟꯅ ꯆꯤꯊꯤ ꯑꯃ ꯏꯔꯤ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯗꯤ ꯆꯠꯂꯕꯅꯤ ꯁꯨꯖꯥꯇꯥ ꯆꯤꯊꯤ ꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯩꯖꯕ ꯄꯣꯠꯆꯩ ꯈꯔ ꯌꯣꯝꯁꯤꯜꯂꯒ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯊꯦꯡꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯁꯨꯖꯥꯇꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯈꯪꯂꯛꯄꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯁꯨꯖꯥꯇꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ
ꯑꯗꯨꯕꯨ ꯁꯨꯖꯇꯥꯗꯤ ꯑꯁꯣꯝꯗ ꯃꯇꯣꯝꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯐꯝꯗꯨꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯡꯒꯗꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯁꯨꯖꯇꯥ ꯃꯥꯒꯤ ꯅꯨꯄꯥ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯕ ꯋꯥꯈꯜ ꯑꯃꯁꯨ ꯊꯃꯣꯏꯗ ꯐꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯁꯨꯖꯇꯥꯗ ꯆꯤꯊꯤ ꯑꯃ ꯄꯤꯔꯛꯏ꯫ ꯁꯨꯖꯇꯥꯅ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯗꯨꯅ ꯊꯥꯔꯛꯄ ꯆꯤꯊꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯏꯔꯝꯂꯤ, ꯁꯨꯖꯇꯥ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪꯒ ꯂꯣꯏꯅꯅ ꯃꯤꯔꯝꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯍꯤꯡꯂꯨꯕ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯊꯧꯅꯥ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯁꯨꯖꯇꯥꯗꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥ ꯑꯃꯗ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯝꯃꯒ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯄꯥꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯃꯩꯗꯗꯤ ꯅꯨꯄꯥꯗꯨꯅ ꯑꯣꯏꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ, ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯨꯖꯇꯥ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯈꯟꯊꯔꯨꯔꯒ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯇꯣꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ꯫ ꯑꯗꯨꯕꯨ ꯁꯨꯖꯇꯥ ꯃꯌꯨꯝꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯊꯣꯛꯂꯝꯂꯕꯅꯤꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯡꯗ ꯈꯥꯝꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯑꯣꯏꯅ ꯇꯣꯡꯈꯠꯈꯤ꯫ ꯁꯨꯖꯇꯥꯅ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯍꯦꯛ ꯇꯣꯡꯈꯠꯈꯤꯕꯒ ꯇꯥꯟꯖꯥ ꯆꯥꯅꯅ ꯃꯥꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯁꯨ ꯁꯨꯖꯇꯥꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯇ꯭ꯔꯦꯟ ꯃꯅꯨꯡꯗꯅ ꯁꯨꯖꯇꯥꯅ ꯇꯣꯡꯂꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯒꯨꯔꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯁꯨꯖꯇꯥ ꯑꯃꯗꯤ ꯒꯨꯔꯨ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤ, ꯄꯨꯟꯅ ꯐꯝꯃꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯁꯨꯖꯇꯥꯗꯤ ꯃꯥꯒꯤ ꯄꯥꯡꯗ꯭ꯔꯕ ꯅꯨꯄꯥꯗꯨꯗ ꯌꯥꯝꯅ ꯄꯦꯟꯖꯗ꯭ꯔꯤ꯫ ꯈꯨꯡꯒꯪꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯑꯣꯟꯊꯣꯛꯅ ꯁꯥꯎꯔꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯄꯤꯔꯛꯄ ꯆꯤꯊꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯔꯤ꯫ ꯃꯃꯩꯗꯗꯤ ꯁꯨꯖꯇꯥꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯤꯊꯤꯗꯣ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯥꯅ ꯂꯪꯊꯣꯛꯈꯤꯕ ꯆꯤꯊꯤꯗꯣ ꯅꯨꯡꯁꯤꯠꯅ ꯑꯃꯨꯛ ꯍꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯒꯨꯔꯨꯗ ꯑꯣꯏꯅ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯆꯤꯊꯤꯗꯨꯗ ꯌꯥꯎꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯁꯨꯖꯇꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯒꯨꯔꯨꯅꯁꯨ ꯈꯪꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨ ꯃꯥꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯄꯨꯔꯒ ꯇ꯭ꯔꯦꯟꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯒꯨꯔꯨꯅ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯖꯇꯥ ꯀꯧꯗꯨꯅ ꯁꯨꯖꯇꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯎꯕꯗ ꯒꯨꯔꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯤ, ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯃꯇꯣꯝꯗ ꯀꯞꯄꯒ ꯂꯩꯍꯧꯔꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯨꯖꯇꯥꯅ ꯐꯝꯍꯧꯔꯤꯕ ꯁꯤꯠ ꯅꯝꯕꯔ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯍꯥꯏꯕꯤꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨꯅ ꯃꯥꯒꯤ ꯈꯨꯡꯒꯪ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯃꯥꯅ ꯒꯨꯔꯨꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯒꯨꯔꯨ ꯎꯔꯨꯕ ꯃꯇꯝꯗꯅ ꯃꯃꯥ ꯃꯆꯥꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯒꯨꯔꯨꯅ ꯑꯆꯧꯕ ꯃꯤꯔꯝꯒꯤ ꯀꯝꯄꯅꯤ ꯑꯃꯗ ꯃꯦꯅꯦꯖꯔ ꯑꯣꯏꯔꯕꯅꯤ ꯈꯟꯖꯗꯨꯅ ꯈꯨꯡꯒꯪ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯉꯛ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯃꯆꯥꯅꯨꯄꯥ ꯄꯨꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯟꯅꯗꯨꯅ ꯂꯦꯝꯖꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯒꯨꯔꯨꯗꯤ ꯃꯥꯒꯤ ꯄ꯭ꯔꯃꯣꯁꯟ ꯂꯧꯔꯝꯗꯅ ꯃꯁꯥꯒꯤ ꯀꯔꯕꯥꯔ ꯇꯧꯖꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯅꯤ ꯈꯪꯂꯛꯄ ꯃꯇꯝꯗꯅ ꯒꯨꯔꯨꯒꯤ ꯃꯄꯥꯗꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯄꯥꯅ ꯒꯨꯔꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ, ꯀꯔꯕꯥꯔꯒꯤ ꯃꯔꯝꯗ ꯅꯪꯕꯨ ꯀꯔꯤ ꯈꯪꯖꯕꯒꯦ? ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯑꯩꯅ ꯀꯔꯕꯥꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯆꯔꯥ ꯍꯦꯟꯈꯤꯕꯅꯤ꯫ ꯃꯤ ꯑꯃꯅ ꯀꯔꯕꯥꯔ ꯇꯧꯅꯤꯡꯉꯦꯅ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯒꯨꯔꯨꯅ ꯈꯨꯝꯂꯛꯏ, ꯄꯥꯕꯅ ꯀꯔꯕꯥꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯆꯔꯥ ꯍꯦꯟꯈꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯔꯕꯥꯔ ꯇꯧꯕ ꯃꯇꯝꯗ ꯆꯔꯥ ꯍꯦꯟꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯒꯨꯔꯨꯒꯤ ꯋꯥꯉꯥꯡꯁꯦ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯤ, ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ, ꯃꯥꯡꯒꯦꯔꯥ ꯇꯥꯛꯀꯦꯔꯥ ꯅꯪꯒꯤꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯖꯤꯒꯅꯦꯁꯀ ꯎꯅꯔꯝꯃꯤ꯫ ꯒꯨꯔꯨꯅ ꯍꯥꯏꯔꯤ, ꯑꯩꯅ ꯇꯨꯡꯁꯤꯟꯖꯕ ꯂꯨꯄꯥ 50,000ꯗꯤ ꯂꯩꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯂꯤꯕ ꯀꯔꯕꯥꯔꯁꯤ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ 50,000 ꯍꯦꯟꯅꯗꯤ ꯆꯪꯒꯗꯧꯔꯤ꯫ ꯖꯤꯒꯅꯦꯁꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯁꯦꯟꯗꯣꯏ ꯆꯥꯕ ꯂꯦꯞꯄꯦ, ꯂꯩꯔꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛꯁꯨ ꯏꯆꯦꯒꯤ ꯂꯨꯍꯣꯡꯅꯕ ꯑꯎꯟꯄꯣꯠ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯒꯨꯔꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯅꯆꯦꯒ ꯑꯩꯒ ꯂꯨꯍꯣꯡꯉꯒꯦ꯫ ꯖꯤꯒꯅꯦꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯒꯨꯔꯨ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯈꯔ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯁꯤ, ꯑꯩꯒꯤ ꯏꯆꯦꯅꯤ, ꯅꯪꯉꯣꯟꯗꯒꯤꯁꯨ ꯆꯍꯤ ꯍꯜꯂꯤꯕꯅꯤ꯫ ꯒꯨꯔꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯩꯗꯤ ꯅꯪꯒꯤ ꯏꯆꯦꯒ ꯂꯨꯍꯣꯡꯅꯕ ꯔꯦꯗꯤ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯅ ꯅꯈꯣꯏ ꯏꯆꯦꯒꯤ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯄꯩꯁꯥ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯕꯤꯖꯤꯅꯦꯁ ꯇꯧꯃꯤꯟꯅꯁꯤ, ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯣꯏꯃꯤꯟꯅꯁꯤ꯫ ꯖꯤꯒꯅꯦꯁꯇꯤ ꯒꯨꯔꯨꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯈꯨꯝꯐꯝ ꯈꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯃꯁꯥ ꯏꯊꯛ ꯊꯛꯀꯠꯅ ꯍꯥꯏꯔꯛꯏ, ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯕꯕꯥꯗ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯒꯨꯔꯨꯅꯗꯤ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯂꯩꯅ ꯈꯨꯝꯂꯛꯏ, ꯃꯁꯤꯗ ꯀꯔꯤ ꯀꯤꯅꯤꯡꯉꯥꯏ ꯂꯩꯒꯦ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯨꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯅ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨ ꯀꯣꯠ ꯐꯖꯕ ꯑꯃ ꯂꯤꯠꯂꯒ ꯖꯤꯒꯅꯦꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯁ꯭ꯋꯤꯡ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨꯗꯤ ꯃꯥꯒ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯊꯦꯡꯅꯈꯤꯕ ꯁꯨꯖꯇꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯖꯇꯥꯅ ꯒꯨꯔꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯏ꯫ ꯁꯨꯖꯇꯥꯗꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕꯒꯨം ꯇꯧꯔꯤ꯫ ꯒꯨꯔꯨꯅ ꯁꯨꯖꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯊꯦꯡꯅꯈꯤꯕꯗꯨꯅꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯒꯨꯔꯨꯒꯤ ꯃꯤ ꯀꯤꯗꯕ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯂꯩꯕ ꯃꯇꯧ ꯑꯁꯤꯗ ꯁꯨꯖꯇꯥꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨ ꯖꯤꯒꯅꯦꯁꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯪꯂꯤ, ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯖꯤꯒꯅꯦꯁꯀꯤ ꯃꯄꯥꯗꯤ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯏ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯒꯨꯔꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯄꯅꯤꯔ ꯁꯪꯒꯣꯝ ꯁꯅꯥ ꯌꯣꯟꯕꯒꯤ ꯗꯨꯀꯥꯟ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗꯒꯤ ꯊꯥꯏꯅ ꯄꯩꯁꯥ ꯈꯔ ꯄꯨꯈꯤ,
ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯧꯈꯤꯕ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯃꯨꯠꯄꯗꯒꯤ ꯅꯪꯉꯣꯟꯗꯒꯤ ꯄꯨꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯃꯗꯤ ꯏꯟꯇꯔꯦꯁ ꯑꯃꯠꯇ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯂꯩꯖꯔꯤꯕ ꯁꯟꯕꯤ ꯁꯟꯅꯥꯎ ꯄꯨꯝꯅꯃꯛ ꯈꯣꯝꯗꯨꯅ ꯄꯨꯈꯤꯕꯅꯤ ꯖꯤꯒꯅꯦꯁꯀꯤ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪ ꯑꯪꯀꯒꯤ ꯑꯣꯖꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯅꯨꯡꯅ ꯊꯣꯝꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡꯁꯦ ꯇꯥꯗ꯭ꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯒꯨꯔꯨꯅ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯖꯤꯒꯅꯦꯁꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯕꯥꯔ ꯇꯧꯅꯅꯕ ꯕꯤꯖꯤꯅꯦꯁꯀꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯖꯤꯒꯅꯦꯁꯁꯨ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯃꯄꯥꯟ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯑꯅꯧꯕ ꯐꯤ ꯃꯈꯜ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯁꯥꯖꯔꯤꯕ ꯐꯤ ꯐꯖꯕ ꯀꯌꯥ ꯑꯁꯤꯕꯨꯅ ꯃꯄꯥꯟ ꯂꯝꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯊꯣꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯑꯣꯏꯒꯗꯣꯏꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠꯀꯤ ꯕꯤꯖꯤꯅꯦꯁꯅꯤ ꯖꯤꯒꯅꯦꯁꯀꯤ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯁꯥꯟꯗꯣꯛꯄ ꯂꯦꯞꯄꯦ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯊꯝꯖꯤꯟꯈ꯭ꯔꯕꯅꯤ ꯒꯨꯔꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯂꯒꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯊꯝꯒꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯨꯖꯥꯇꯥꯁꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯒꯨꯔꯨ ꯑꯃꯗꯤ ꯃꯄꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯅꯅꯕ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯖꯤꯒꯅꯦꯁꯀꯤ ꯃꯄꯥꯗꯤ ꯒꯨꯔꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯑꯉꯥꯎꯕꯤꯅꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯈꯨꯡꯒꯪꯒꯤ ꯁꯨꯅꯤꯡꯗꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯉꯥꯡꯅꯔꯤꯕ ꯍꯥꯏꯅꯔꯤꯕꯁꯤꯡꯁꯦ ꯅꯪꯕꯨ ꯀꯩꯝꯇ ꯇꯥꯗꯕ꯭ꯔꯥ ꯒꯨꯔꯨꯅ ꯅꯣꯛꯃꯤ ꯃꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ ꯁꯨꯖꯥꯇꯥꯅ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯇꯣꯡꯂꯛꯈꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯑꯩꯁꯨ ꯇꯣꯡꯂꯛꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯔꯗꯤ ꯎꯖꯔꯛꯂꯦ ꯑꯗꯨꯅ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅೋ ꯍꯥꯏꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯈꯪꯖꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯨꯔꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯖꯤꯒꯅꯦꯁꯀꯤ ꯃꯄꯥꯗ ꯈꯨꯔꯨꯝꯁꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯆꯥꯅꯨꯄꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯨꯅ ꯆꯥꯟꯅ ꯊꯝꯖꯒꯦ ꯃꯔꯝꯗꯨꯅ ꯑꯩꯉꯣꯟꯗ ꯃꯪꯒꯣꯜ ꯑꯥꯔꯁꯤꯕꯥꯗ ꯄꯤꯕꯤꯔꯣ ꯖꯤꯒꯅꯦꯁꯀꯤ ꯃꯄꯥꯁꯨ ꯒꯨꯔꯨꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯉꯛ ꯉꯛꯅ ꯃꯪꯒꯣꯜ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯒꯨꯔꯨꯒꯤ ꯃꯤ ꯀꯤꯗꯕ ꯋꯥ ꯉꯥꯡꯊꯣꯛꯄ ꯃꯇꯝꯗ ꯗꯣꯡ ꯗꯣꯡ ꯉꯥꯡꯊꯣꯛꯄ ꯃꯊꯧꯅꯥ ꯂꯩꯕ ꯀꯟꯐꯤꯗꯦꯟ ꯂꯩꯕ ꯃꯇꯧ ꯑꯁꯤꯗ ꯁꯨꯖꯥꯇꯥꯅꯗꯤ ꯒꯨꯔꯨꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯅꯤꯡꯕꯒꯨꯝ ꯇꯧꯔꯤ ꯒꯨꯔꯨꯗ ꯍꯥꯟꯅ ꯌꯦꯡꯂꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯕ ꯍꯧꯔꯛꯈꯤ ꯃꯄꯥꯒꯤ ꯃꯪꯒꯣꯜ ꯑꯥꯔꯁꯤꯕꯥꯗ ꯐꯪꯂꯕ ꯃꯇꯨꯡꯗ ꯁꯨꯖꯥꯇꯥ ꯑꯃꯗꯤ ꯒꯨꯔु ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯟꯅ ꯂꯨꯍꯣꯡꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔु ꯖꯤꯒꯅꯦꯁ ꯃꯈꯣꯏ ꯑꯅꯤ ꯃꯝꯕꯥꯏ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯁꯍꯔ ꯑꯗꯨꯗ ꯆꯠꯂꯒ ꯕꯤꯖꯤꯅꯦꯁ ꯍꯧꯔꯨꯅꯕꯒꯤꯗꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯂꯥꯛꯃꯤꯟꯅꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯒꯨꯔꯨꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯒꯨꯔꯨꯗ ꯍꯪꯂꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯨꯄꯤ ꯃꯇꯣꯝꯗ ꯈꯨꯡꯒꯪꯁꯤꯗ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯇꯣꯏꯁꯦ ꯀꯩꯒꯤꯅꯣ ꯒꯨꯔꯨꯅ ꯈꯨꯝꯂꯛꯏ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯄꯨꯟꯅ ꯆꯠꯈꯤꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯌꯥꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯨꯔु ꯇ꯭ꯔꯦꯟ ꯆꯠꯄ ꯃꯇꯝ ꯌꯧꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯤꯟꯗꯣꯛꯄ ꯂꯥꯛꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯕꯨ ꯆꯠꯂꯝꯗꯥꯏ ꯃꯇꯝꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯨꯖꯥꯇꯥ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄꯒ ꯑꯊꯥꯞꯄ ꯃꯤꯔꯝꯗ ꯆꯠꯈꯤꯒꯗꯧꯔꯕ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯂꯣꯟꯅ ꯌꯦꯡꯖꯔꯤ ꯒꯨꯔꯨꯁꯨ ꯁꯨꯖꯥꯇꯥꯒꯤ ꯃꯇꯧ ꯎꯕ ꯃꯇꯝꯗ ꯁꯨꯖꯥꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ ꯑꯗꯨꯕꯨ ꯁꯨꯖꯥꯇꯥꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯕꯗꯒꯤ ꯁꯨꯖꯥꯇꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯨꯖꯥꯇꯥꯅ ꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯆꯠꯈꯤꯅꯨ ꯅꯪꯅ ꯑꯊꯥꯞꯄ ꯃꯤꯔꯝꯗ ꯂꯩꯈ꯭ꯔꯒ ꯈꯨꯡꯒꯪꯁꯤꯗ ꯑꯩ ꯏꯇꯣꯝꯗ ꯁꯤꯔꯝꯃꯗꯤ ꯀꯝꯗꯧꯅꯤ ꯒꯨꯔꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯗꯤ ꯅꯪꯅꯗꯤ ꯌꯥꯈꯤꯗꯦ ꯁꯨꯖꯥꯇꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯃꯨꯛ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯁꯨ ꯑꯅꯤꯔꯛꯇꯪꯗꯤ ꯁꯨꯅ ꯍꯪꯕꯤꯕ ꯌꯥꯗꯕ꯭ꯔꯥ ꯒꯨꯔꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯦꯟꯁꯨ ꯆꯠꯀꯗꯧꯔꯦ ꯅꯪꯒꯤꯗꯤ ꯄꯣꯠ ꯆꯩꯁꯨ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯀꯝꯗꯧꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯅꯤ ꯁꯨꯖꯥꯇꯥꯅ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯗꯤ ꯃꯪꯂꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯔꯤ ꯑꯃ ꯑꯅꯤꯗ ꯐꯥꯎꯕ ꯂꯩꯕꯤꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯁꯨꯖꯥꯇꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯒꯨꯔꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯨꯖꯥꯇꯥꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤ ꯁꯨꯖꯥꯇꯥ ꯃꯈꯣꯏꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯔꯛꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯈꯨꯔꯨꯝꯂꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯆꯧꯕ ꯁꯍꯔ ꯑꯗꯨꯗ ꯆꯠꯈꯤ ꯁꯨꯖꯥꯇꯥ ꯑꯃꯗꯤ ꯒꯨꯔु ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯆꯠ ꯑꯃꯒꯤꯗꯃꯛꯇ ꯁꯛꯈꯪꯗꯕ ꯂꯝ ꯑꯗꯨꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯨꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔु ꯑꯃꯗꯤ ꯖꯤꯒꯅꯦꯁ ꯃꯝꯕꯥꯏꯒꯤ ꯑꯆꯧꯕ ꯐꯤꯔꯣꯟꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯦꯟꯇꯔ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯆꯧꯕ ꯇ꯭ꯔꯦꯗꯔ ꯑꯃ ꯑꯣꯏꯔꯤꯕ ꯃꯊꯨꯔꯥ ꯗꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯃꯊꯨꯔꯥ ꯗꯥꯁꯄꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯨꯔꯨꯅ ꯆꯤꯜꯂꯕ ꯃꯤꯌꯥꯝ ꯃꯔꯛ ꯐꯥꯎꯗꯨꯅ ꯃꯊꯨꯔꯥ ꯗꯥꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯕꯥꯔ ꯇꯧꯕ ꯌꯥꯎꯖꯒꯦ ꯗꯥꯁꯅ ꯈꯨꯝꯂꯛꯏ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯌꯥꯎꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯑꯃ ꯂꯩꯕꯅꯤ ꯌꯨꯅꯤꯌꯟꯒꯤ ꯃꯦꯝꯕꯔ ꯑꯣꯏꯗꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯌꯨꯅꯤꯌꯟꯒꯤ ꯃꯦꯝꯕꯔ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯕꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 5ꯗꯤ ꯉꯥꯏꯗꯕ ꯌꯥꯔꯣꯏ ꯒꯨꯔꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯕꯥꯔ ꯇꯧꯅꯅꯕ ꯃꯦꯝꯕꯔ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯃꯦꯝꯕꯔ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯔꯕꯥꯔ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯀꯝꯗꯧꯅ ꯀꯔꯕꯥꯔ ꯇꯧꯒꯗꯣꯔꯤ ꯗꯥꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯨꯅꯤꯌꯟꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤꯒꯤ ꯃꯈꯥꯗꯅꯤ ꯑꯗꯨꯕꯨ ꯌꯨꯅꯤꯌꯟꯒꯤ ꯃꯦꯝꯕꯔ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯔꯖꯥꯟ ꯀꯟꯇ꯭ꯔꯦꯛꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯆꯣ ꯑꯔꯖꯥꯟ ꯀꯟꯇ꯭ꯔꯦꯛꯇꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯗꯔ ꯑꯣꯏꯕ ꯌꯥꯔꯣꯏ ꯇ꯭ꯔꯦꯗ ꯇꯧꯕ ꯌꯥꯔꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔु ꯑꯔꯖꯥꯟ ꯀꯟꯇ꯭ꯔꯦꯛꯇꯔꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯒꯣꯜꯐ ꯁꯥꯟꯅꯐꯝ ꯒꯣꯜꯐ ꯀꯣꯔꯁ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯔꯖꯥꯟ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯒꯨꯔु ꯎꯕ ꯃꯇꯝꯗ ꯍꯥꯏꯔꯛꯏ ꯀꯔꯤ ꯄꯥꯝꯃꯤ ꯒꯨꯔꯨꯅ ꯈꯨꯝꯂꯛꯏ ꯐꯤꯒꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯌꯥꯎꯅꯅꯕꯒꯤꯗꯃꯛ ꯌꯨꯅꯤꯌꯟꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅꯅꯕ ꯅꯪꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯂꯦꯇꯔ ꯄꯥꯝꯃꯤ
Arjanadi Guru hek ubu matamda khungang lakpa khungangi nupani haba khangki. Gurudi mapunsida golf amukta phawa sanaram khiroi habasu Arjan contractor na khangki maramaduna Guru da singera duna hairi. Aigi nakta leiriba golf ball asi mangda uriba makul ahoba ista thadaba ngamlabadi nangna pamliba recommendation letter soidana pigani. Adubu Gurudi amukta phaba golf sanadribnina kamdongna sanagani haiba khangde adubu pairaki loksing yamna leiba Guruna mamangda tariba golf ball adu makhuna lokhalaga makul ahoba adu thadarami aduga Arjan contractor da hairi nangna haiba matungina golf ball asi makul ahoba sta thadare aduna ai recommendation letter adu pibiro Arjan contractor nadi asingba saduna Gurubu maithiba pinanabagi damakta haikibani adubu Guruna oina onkhatuna mabu apangba sirakpasidadi Arjan contractor di sounding badu loikre adubu machambanda de nokmi tawraga hairi ai office ta lao Sudra maki pirage. Matangi sindana Guruna, magi nupi Sujatana mapam de lady Sujatana yama pamjana, higher sanakiba, swing aduga chapmanaba, swing amasu, Makoina house lady kaduda, magi nupi the makta panbiri. Sujata amadi Guru, swing matakta puna paminaduna, Tungda lakadoriba Makoi punsi dugi the makta, Nungaraba, Atoba Manglan kaya sagat minari, and Jasi the Jignesu, Makoina lady pamapamu to the halaki, aduga Jignes na yama shauna hairi. Arjan contractor na akhoi recommendation letter pibiraktre akhoi application do segaina galang thore masi tarbu matam da pakhatjaraba Sujata na hari adu eredi akhoi karbar tawa yadrabnina hauji amu khungang da hanba taribra Jignes na hari mafam sida sum leiba tarabadi matam kharagi matung da akhoi su sorok da changni phini ba orani aduna athubu matam da yum da hanana ba tawrasi adubu Gurudi ilailai na mai thire hana masana yajaduna chengada ba midi natte Maramuduna Matangi Numita, Gurudi, Arjan contractor ki mayum mamanga, Arjan mayum de Toropa Ngai Lermi. Tanja sida Lambi the walking lapa, a haluraba Nupama Tingerami. Nupaduna Guru Himatosi the Hungly, Kari Maramgi Nunanga building a sida, Adokuna Ying Libdi. Han the Kodok sounding the labor Guru Nadi, Yamna sounding Kumlai, building sida Yang Bapau Yadabra. Building Yang Bagisu, recommendation letter pro Hagadori Brow. La Libanupa si maming, Manik Das Gupta Kawi. Gupta nadi Guru ki mataw sida kari khalurabano khangdi yamna harauna mabu makhut pairaga chingaga wari ma sanaru siaduna puthoraki Guruna mana karwar ma hawdona bu khonaba matamda Mumbai shahar da leriba athingba mayam asi maramda penjadaduna Gupta da khoidaw sawningna wakatli mafam asidadi ina kara khunba kot su tailit pa miyoi khaktana hingba ngamgani lairaba singidi hingpham leite haba khudimak ina khunba paisa paiba singduna loina pasinduna thamkhre Guptana nomi toraga harai naha oibana khoina thamasta hojik chatnariba amot pasing asida sauribado madugi damakta yana thagatli saupam su thoi Guru namu makatarai Arjan contractor haribana paduna thamari mamangda engonda recommendation letter pigani haikibani adubu thamari hena ngahelaba matungda ai application do segaiga langthore maram icha chadana mana ngamni haiba matagum mana pamjaba maga yanaba miyoi khara khaktada member ohali aduga mitop amata member ohende punamak taroraba matungda Guptana Guru da harai hayeng ayuk aigi office ta lao nangi mating soidana pangani Guru na mu hanglai aigi recommendation letter pibiga doira Guptana harai aigi recommendation letter pide adubu aigi swatantata haiba pausi amadi lei Karigumba nang ngasi haiba warol singado achumbu aramlabadi nangi damakta nangi achumba singado mayam khangnanaba aigi pausi da hapige aduga karigumba aingonda lana pau pusinba aingonda hek chin thiramlabadi namai du kupangna thagani Matangi sendana Guruna khabar da yarokliba Arjan contractor ki maramda iriba phattaba thabak singado pathoktuna Sujata da tahalli aduga amuksu masa matom da haijeri haujikti aina mafam asida karwa tawba matamda kanamtana aingonda thingba ngamlaroi Sujata na harai nangna tawruriba thabaduna sakti leiraba Arjan contractor nadi nangbu yeknaba ama oina uba hawkrabani matangi sindana Guru trader Mathura Das ki manakta laklami aduga maya ihi higatna hari haujikti Arjan contractor na magi recommendation yaudravadi trader oiba yade haina thinglamba singado amata leitre maramaduna haujikti aisu mafam asida trade toba yarani Mathura Das na marau leina harai haujiki di nang trader ama oire adubu kayam kuina trader oiba ngamgadawri tanja sida Arjan contractor mayam na leiriba mafam aduda laklami aduga Arjan contractor na mayam tananaba hairi Nakoina aigi maramda nungaitaba hainingba kaya ama leirabasu aigi inakta laaga haibadi yadabra khabar da hapidi kaigino mayam maraktagi trader amana khumlai aikoina nang unaba lakpa matundadi nangdi nomata unasi yakidai adubu ngasidi nangi maramda fattaba wa kaya hainarakpadagi nangi ijatta nangi mingchatta soloktanaba haiduna aikoi myangu unaba lakliba natra wahai asi taruba matamdana Arjan ikai khangdui khumlai nakoina adumna khalabadi ngasidagi ai trader union gi president phamdagi thadoklage adubu Mathura Das nadi yamna kijana Arjan sahab ta hairi adumaina tobiganu Guru nadi makhau pongna hairi thabaktagi potharagi hairi miyoi asida makha tana wa hairuranu
ꯑꯔꯖꯥꯟꯁꯨ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ ꯑꯩꯕꯨꯗꯤ ꯉꯁꯤꯗꯒꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯒꯦ ꯑꯗꯨꯕꯨ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯀꯞꯄꯒ ꯅꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅꯗꯤ ꯂꯥꯛꯀꯅꯨ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨꯅ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯊꯥꯗꯗꯨꯅ ꯄꯣꯂꯤꯁꯇꯔ ꯍꯥꯏꯔꯤꯕ ꯐꯤ ꯃꯈꯜ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯅꯅꯕ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯚꯔꯥꯗ ꯂꯧꯔꯦ ꯕꯤꯖꯤꯅꯦꯁ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯖꯥ ꯄꯨꯖꯥꯁꯨ ꯇꯧꯊꯣꯛꯂꯤ ꯗꯨꯀꯥꯟ ꯍꯧꯗꯣꯛꯄꯒꯤ ꯅꯨꯃꯤꯠꯇ ꯒꯨꯞꯇꯁꯨ ꯃꯥꯒꯤ ꯃꯁꯨꯅꯨꯄꯤ ꯃꯤꯅꯨ ꯄꯨꯔꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ ꯁꯨꯖꯇꯥꯅꯁꯨ ꯒꯨꯞꯇꯕꯨ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯁꯛꯅ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨ ꯑꯃꯗꯤ ꯖꯤꯒꯅꯦꯁ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯂꯩꯔꯤꯕ ꯄꯣꯂꯤꯁꯇꯔꯒꯤ ꯁ꯭ꯇꯣꯛꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯗꯔ ꯌꯨꯅꯤꯌꯟꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯅꯤꯌꯟꯒꯤ ꯑꯣꯐꯤꯁ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯅꯤꯌꯟꯒꯤ ꯑꯣꯐꯤꯁ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯃꯦ ꯒꯨꯔꯨꯅ ꯀꯩꯗꯧꯅꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯇ꯭ꯔꯦꯗꯔ ꯑꯃꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ ꯁꯔꯀꯥꯔꯅ ꯂꯣꯅ ꯌꯥꯗꯦ ꯖꯨꯋꯥꯔ ꯁꯥꯟꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯦ ꯃꯊꯨꯔꯥ ꯗꯥꯁꯅ ꯌꯥꯝꯅ ꯁꯥꯎꯅ ꯒꯨꯔꯨꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯈꯨꯗꯤꯡꯃꯛ ꯃꯥꯡꯒꯗꯧꯔꯦ ꯒꯨꯔꯨꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯀꯔꯕꯥꯔꯁꯤ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯥꯔꯖꯥꯟ ꯀꯟꯇ꯭ꯔꯦꯛꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯛ ꯊꯣꯡꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯃꯥꯒꯤ ꯁꯪꯒꯗ ꯄꯩꯁꯥ ꯄꯤꯔꯒ ꯃꯥꯅ ꯇꯧꯕ ꯉꯝꯕꯁꯤꯡ ꯑꯗꯨ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟꯅꯕ ꯑꯣꯐꯤꯁ ꯑꯁꯤ ꯊꯣꯡ ꯊꯤꯡꯖꯤꯜꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯐꯤꯁ ꯊꯣꯡ ꯂꯣꯟꯖꯔꯕꯁꯨ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯗ ꯇꯧꯁꯤ ꯃꯊꯨꯔꯥꯅ ꯑꯃꯨꯛ ꯈꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯡ ꯂꯣꯟꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯦꯗ ꯇꯧꯔꯨꯔꯕꯗꯤ ꯖꯦꯜꯗ ꯁꯣꯏꯗꯅ ꯂꯩꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯂꯤꯕ ꯑꯣꯐꯤꯁꯔ ꯑꯁꯤꯗꯤ KR ꯃꯦꯅꯟ ꯍꯥꯏꯔꯤꯕ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕ ꯑꯣꯐꯤꯁꯔ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯒꯨꯔꯨꯗꯤ ꯏꯆꯝ ꯆꯝꯅ ꯃꯥꯏ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯔꯒ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯒꯗꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯒꯨꯔꯨꯅ ꯃꯥꯅ ꯂꯧꯁꯤꯜꯂꯨꯔꯤꯕ ꯄꯣꯂꯤꯁꯇꯔꯒꯤ ꯁ꯭ꯇꯣꯛ ꯄꯨꯝꯅꯃꯛ ꯇ꯭ꯔꯛ ꯑꯃꯗ ꯍꯥꯞꯂꯒ KR ꯃꯦꯅꯟꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ KR ꯃꯦꯅꯟꯗꯤ ꯒꯨꯔꯨꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗ ꯏꯪꯉꯛ-ꯉꯛꯅ ꯍꯪꯂꯛꯏ ꯅꯈꯣꯏ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯒꯨꯔꯨꯅ ꯍꯪꯂꯛꯏ ꯅꯪꯅ ꯅꯠꯇ꯭ꯔ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯔ ꯌꯨꯅꯤꯌꯟꯒꯤ ꯑꯣꯐꯤꯁꯇ ꯁꯣ ꯂꯣꯜꯂꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯊꯣꯛꯄꯗꯒꯤ ꯁꯣ ꯂꯣꯟꯁꯤꯟꯈꯤꯕꯗꯣ ꯃꯦꯅꯟꯅꯁꯨ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯨꯔꯨꯅ ꯃꯥꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯂꯤꯁꯇꯔꯒꯤ ꯁ꯭ꯇꯣꯛꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯂꯣꯏꯅ ꯄꯩꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯄꯩꯁꯤꯜꯍꯜꯂꯝꯃꯤ ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗ KR ꯃꯦꯅꯟꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯒꯨꯔꯨꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯆꯠꯅꯩ ꯀꯔꯤ ꯇꯧꯅꯔꯤ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯄꯣꯂꯤꯁꯇꯔꯒꯤ ꯗꯨꯀꯥꯟꯗ ꯊꯝꯅꯅꯕ ꯂꯧꯁꯤꯜꯂꯨꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯃꯦꯅꯟ ꯁꯥꯍꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯊꯣꯡ ꯂꯣꯜꯂꯕꯅꯤꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯁ꯭ꯇꯣꯛ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯝꯃꯒ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ KR ꯃꯦꯅꯟꯒꯤ ꯏꯃꯨꯡꯗ ꯊꯝꯖꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠ ꯑꯃꯗ ꯒꯨꯔꯨꯅ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯒꯨꯔꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯛꯈꯤ ꯒꯨꯔꯨꯅ ꯀꯅꯥꯅꯣ ꯌꯦꯡꯂꯨꯕꯗꯅ ꯑꯣꯐꯤꯁꯔ KR ꯃꯦꯅꯟ ꯅꯣꯡ ꯃꯔꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ KR ꯃꯦꯅꯟꯅ ꯒꯨꯔꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯅꯪꯒꯤ ꯄꯣꯠꯆꯩ ꯊꯝꯖꯤꯜꯂꯝꯂꯕꯗꯤ ꯅꯃꯤꯡꯗ ꯑꯣꯏꯔꯝꯕꯁꯨ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯕꯅꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯈꯔ ꯊꯨꯅ ꯂꯥꯛꯑꯒ ꯂꯧꯊꯣꯛꯈꯣ ꯂꯩꯀꯥꯏꯅ ꯋꯥ ꯍꯪꯕ ꯍꯧꯅꯔꯛꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯁꯔꯚꯤꯁꯀꯤ ꯔꯦꯀꯣꯔꯗꯇ ꯑꯃꯣꯠꯄ ꯐꯖꯗꯕ ꯔꯦꯀꯣꯔꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯋꯥꯊꯣꯛꯁꯤ ꯆꯥꯎꯊꯣꯔꯛꯂꯕꯗꯤ ꯑꯩꯒꯤ ꯁꯔꯚꯤꯁꯀꯤ ꯔꯦꯀꯣꯔꯗꯇ ꯑꯊꯤꯕ ꯑꯣꯏꯔꯅꯤ ꯒꯨꯔꯨꯅ ꯈꯨꯝꯂꯛꯏ ꯃꯥꯔꯀꯦꯠ ꯍꯥꯡꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯇ꯭ꯔꯦꯗ ꯇꯧꯕ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯗꯤ ꯄꯣꯠ ꯑꯃꯠꯇ ꯂꯧꯈꯤꯔꯣꯏ KR ꯃꯦꯅꯟꯅ ꯑꯃꯨꯛ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯀꯝꯗꯧꯅ ꯃꯥꯔꯀꯦꯠ ꯍꯥꯡꯗꯣꯛꯍꯟꯒꯗꯣꯏꯅꯣ ꯅꯈꯣꯏꯕꯨ ꯇ꯭ꯔꯦꯗꯤꯡ ꯀꯃꯥꯏꯅ ꯇꯧꯍꯟꯗꯣꯏꯅꯣ ꯒꯨꯔꯨꯅ ꯈꯨꯝꯂꯛꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯌꯨꯅꯤꯌꯟꯒꯤ ꯑꯣꯐꯤꯁꯇ ꯇ꯭ꯔꯦꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯈꯤꯕꯅꯤꯅ ꯑꯊꯤꯡꯕ ꯑꯗꯨꯁꯨ ꯅꯪꯅ ꯂꯧꯊꯣꯛꯐꯝ ꯊꯣꯛꯏ KR ꯃꯦꯅꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯊꯤꯡꯕ ꯑꯗꯨ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯒꯨꯔꯨꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯤꯟꯈꯤꯕꯗꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥ ꯇ꯭ꯔꯦꯗꯔ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏ ꯀꯔꯕꯥꯔ ꯃꯨꯠꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯅꯕ ꯌꯥꯎꯅꯔꯕꯅꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤ ꯅꯌꯨꯝ ꯀꯗꯥꯏꯗꯅꯣ ꯅꯪꯒꯤ ꯂꯩꯐꯝ ꯄꯤꯌꯨ ꯍꯥꯏꯅ ꯍꯪꯅꯔꯛꯂꯤ ꯃꯈꯣꯏꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁ꯭ꯇꯣꯛ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯌꯨꯝꯗ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ KR ꯃꯦꯅꯟꯁꯨ ꯈꯪꯂꯦ ꯒꯨꯔꯨꯒ ꯃꯥꯒ ꯄꯥꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯃꯥꯅ ꯊꯤꯡꯂꯝꯕ ꯑꯊꯤꯡꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯊꯤꯡꯕ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯇ꯭ꯔꯦꯗꯔ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯀꯔꯕꯥꯔ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯒꯨꯔꯨꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯅꯔꯤ ꯇ꯭ꯔꯦꯗꯔ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯕꯗꯨ ꯒꯨꯔꯨꯅ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯨꯔꯨꯅ ꯂꯨꯆꯤꯡꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇ꯭ꯔꯦꯗꯔ ꯌꯨꯅꯤꯌꯟꯒꯤ ꯑꯣꯐꯤꯁ ꯊꯣꯡ ꯍꯥꯡꯗꯨꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯍꯧꯅꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨ ꯃꯥꯒꯤ ꯀꯔꯕꯥꯔ ꯍꯧꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯒꯨꯞꯇꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯒꯨꯔꯨꯅ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯒꯨꯞꯇꯒꯤ ꯃꯁꯨꯅꯨꯄꯤ ꯃꯤꯅꯨꯒꯤꯗꯃꯛꯇ ꯐꯖꯕ ꯐꯤ ꯑꯃꯃꯝ ꯄꯨꯕꯤꯔꯛꯈꯤ ꯒꯨꯔꯨꯅ ꯃꯤꯅꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ ꯒꯨꯔꯨꯅ ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯒꯨꯞꯇꯗ ꯌꯥꯝꯅ ꯏꯀꯥꯏꯅ ꯁꯣꯜ ꯑꯃꯈꯛꯇꯪ ꯏꯟꯕꯤꯔꯤ
Guruna kamdawna sakti leirba miyoishinga achumbagidamakta thengnakhi khangliba Guptanadi Guruda nungshina yengaduna yamna chawthokchana hairi nangna achumbagidamakta aki khang leitana honajariba nangi nawongna taw asidani aina nangbu nungshidaba ngamdribase nangi asigumba nawongna tawse ponchi chuppagi thadokanu sunghong he khongdokanu matamgi matung inna Guru magi trading amadi karbar tapna tapna mai pakpa habadu oirakhi adubu mana mai pakpa hengalakliba khudingi karbar chawthorakliba khudingi mayumda leibadi phangde karbar geni haidana athap mafamda chatuna pochai kaya ama lawri awa ana thide Guruna hanba leitana khonarakpadagi ngasidi matam amada mana kaimta leitringida Sujata makhoi anina swing mathakta phaminaduna mangkiba manglana dugi ahanba saruk ama oina kar fajaba ama leiki matam kharadi imungdo harau nungaibatana pik thanba habdo oirami Mathangi sindana Guru ki company Shakti Parivar haibasina trading horokpa tha taruk subagi party ama Guru ki mayamda pangtholami party asida Shakti Parivar ki accountant mayam tana na hairi tha taruk asida akhoi ki Shakti company na mayamda trading taroppa matamda akhoi ki profit 300% oire haibadi chada chahum ki changda tongle masi tarba matamda Shakti company ki trader mayamdi haraubadu loikre mayamna haraunariba adu marak thataduna Guru na mayam tana na amuk announcement ama amuk tawre Haujikti aikoina miramdagi polyester lawrurakanda trading tawba khaktani adubu haujikti Shakti company su polyester gi trading khatang tawraroi polyester aikoina sajaraga aikoina yonjarani trading su aikoi isana tawjarani maramaduna India gi khwaidagi faba polyester sananaba company ma Shakti company na linkhatlani Jignesh na Shakti bu khamjiladun hairi Guru haujikti nang paisa leire car phajaba ma leiba ngamle hadana kaisu khanthadana car ama leithokli adubu car leibaga company linkhatpaga di manadabani maramaduna company linkhatpagi wafamse ningthijana tamna ingna khanakisi Guru na khumlai warep khudimak tamna ingna khanaduna sum leithoklabadi karamba matamdana aikoina karbar tawgadaba tanja asida company gi accountant hairi aikogi company linkhatnabagidamagta lam khara su yengba hawrabani Jignesh na mu hanglai kadai paisana aduk chawba company jo linkhatkadoribano koi contractor su leibanate bank da chalaga loan pibi yu harba matamda su bank na pirakadaba natte Guru na khumlai madugidamakta di kaishu thodokte bank na paisa pidrabasu leiba miyamdagi paisa lawraga loire miyamda akoi company gi share yonmadagi phanglapa paisa singaduna akoi company gi factory achau chawba kaya ama linkhatkadoribani tungda factory asina akoi company na mai palakpa matamda phanglakpa paisa khudimaksu miyamda makoina akoi company da invest tawkhiba adugidam makoida chu khoi sendong jawgadoribani asumna company gi share kara mayamda yontholaga company gi fan sagatpagi mawong ase public issue kawi matang asida accountant anannamu mayam tanana bulauthoi aikhoi gi Shakti company na public issue tawba yare haibagi ayaba chedo hapta amagi manungda soidana makki phanglani masi punamak taruba matamdana Jignesh na Guru da yamna shauna hanglai company gi asuk chawba decision sing asi loramdai matamda aingonda wa amata tanaramdriba karigino Guru na khumlai nangonda wa tanaramlabadi haujik Shakti company na oiriba phibam asi oiba ngamloi nangdi matam amada company asida thajaba leitre nayum chatlani haduna pocha yomsinba hawraba natra Jignesh na mukhumlai madu fana oiduna su ibani di 50-50 partner ni company asida nangna leiriba hak aduga aina leiriba hak achiga chap manaribani Jignesh haure khangmadagi Guru na tapna hairi Jignesh ibani partner ojarabasu karbargi hiramdadi aina nongondagi hena khangi aduna aina toriba thaba khudimaksida aigi tungda leptuna company dagi talakliba paisa singasina nungaina leitho karbardadi yawsilakanu Jignesh masi tarba matamda mafam modudagi yamna shauna thoki yumda hallani haiduna chatkre Jignesh ki matau urubada Sujata amadi Guru yamna pakhatjana Jignesh ki matungda chenthorei maya mamangda sumaina tawu fajade imungda changasi haiduna Jignesh bu themjili dugu Jignesh tadi Guru ga pullaga thaba amada tominaroi maga aiga yanadre haiduna yamna shauna chakhiga torami Sujata na Jignesh bu khamnaduna hari mi masa khangdaba tawnu aikhoi engi kanasu leitraba aikhoi ni waraba matamadуда Guru na aikhoi ni gi damakta wana khonajarakibani aikhoi ni gi watana bu khonakibani ngasi aikhoi na lejariba punam Guru na wana khonabadagi phanglakiba ngaktani Guru na amuk Jignesh ta hairi Jignesh nangna sauninglibada aingondani aduna nacheda wa haiba matamdadi tamna ningthina wari chano saubadi aingonda khatang sao masi punamak taroraga Jignesh na machi Sujata da hairi nangna Guru gi damakta khalliba singado punamak onare Guru di paisa khaktani mana khalliba nangbu mana luhonglibado kari maramgini khanmage Sujata na khumlai Guru nangi namanabani mamanabagi mateng pangba oina mamanabagi mache mina hundokpiram labido mana lobiduna emung manungi ijat kanbikibani Jignesh na khumlai nangse namit tangba nakhong tekpo eramlabisu mana soidana luhonglamgani kari maramgino haibadudi Guru dagi hango adubu Guru di wa amata khumdan tumina lerami
Magi mataushi ubada Jignesna Guru the Mamit Khani Yakaduna Hairi. Sujata, Nambu Guru na Luhonglibadi, Nangi own portwina, Babana Tamniba, Lupalishin Kunmanga Dugi the Maktani, Nangi own porki Pashaduna, Magi Karbar Hodunaba, Nambul Honkivani. Sujatana the Taja Bangam Duduna, Mananu Pada Chadi, Nang Hari Paching the Arambani, Nachin Tijan of Bangatana. Adu Jignes Nadi, Mache the Munna Yanaduna Hairi, Guru Himafam the Imanaba, Marupapang, Nungshi Sanaba Amatalite, Nangse, Guru Himamitadi Pasha in Uribani, Pashadu Kataniman Uriba, Nungshiba, Nungshida Amatalite. Tamoy Kaninga or Wahai sings a Hiramnaga, Jignes, Mapamudagi sound at cray. Sujatana, Mamita Mapi Irachena, Guru the Lantakna Yang Dunhangai, Jignes na Hiram Liver sings a Aran Bangakana Trow. Adu Guru, Sujatadi, Machin Tiduna, Aran Bani Hibangam Kide, Aduna Tumina Lake. Guru, Mikup Amagi Mamangdana, Manu one Hona Zerakliba, Magi Sakti Company, my Pakle Hibagi the Makta, Imumanum Puna Haraminaki, Aduga Tangnaba Mikup Amadana, Magi Angang when Gimarup, Numshiraba Jignesna, Mabu Hundomaga, Manguna Sauduna Chatcre, Jignesna Zatkiba Matamdana, Guruna, Magi Tawaini Kanzaduna, Punsi Nungaiba Manglan, Asaka Sagat Manekiba, Suzata Makoi any Gimaraktasu, Achawa Palamana Tatbagum, Makoi any shoot laptona key, Nakpak Tana Bahido Oiki. Matangi Sindana, Sujata Amadi Jignes, Rutado Omaga, Makoi Kungang the Halaki. Kungang the Halakpagi, Aduk Changla Balambido, Sujata di Matamoi Kaina, Ningam dana Kaptuna Halaki. Duga Guruna, Makoin Punale Mineramba, Makoi Hanglaba Kada, Matom the Matwai Nungaitana, Tamoi Kaina Lehori. Haujikti Sujata, Mapam the Halaktuna lady, Guru Giwakal Kautopangam Nanavidamakta, Matam Punamangta, Emungi Taba and Kang Suduna Tale. Magi Matawoda, the Tagi Mamasu, Machanapi the Kari Haga the Banu Hiba, Hypam Kangana lady. Aduga Guru Suasomda, Suzatagi Wakal Kautona Bohanabda, Matam Punamakta, Company, Office Kitabak Toduna Tale. Adu Ahanga, Tabak Lurapumatam dedi, Suzatan Ningsing the Venete, Suzatan Ningsing Bakudingina, Matwain Nungazatri, Yam the Wakal Kayamana, Matamoy the Big Talibani. Matam Kragi Matum the Guru, Ning Bakara, Awa Sapam Magalunina, Suzatag Mim the Laklami. Sujatasu, Guru Ubumatam the Imung the Gikana Centuratuna, Guru Yamanaka Jensili. Sujata, Mamitama Pita Bamake, Tamo Pena Capsaduna, Guru the Jena Kola Duna Hairi, Nanga Pitribi Pumbagi Mouth the Leptuna, Pitribi Pumba Kanajarabasu, Iko any the Amuhana Kanagumsi, Kadunum the Susanogumsi. Guru Nasu, Matam Queen Uraktrabi Magina Pisuzatabu, Jena Kola Duna Hairi. Iko any Napuna let me nervity, Pitribi Pumbaga Aya Kanabamatam, the Aina Soidanama Kingam Gani. Matangi Sindana, Guru Amadi Sujata, Makoi Anina Amatuena, Makoi Sakti Company, Ahanba Factory Shananavidamakta, Ahanba Check, Puna Tada Minaduna, Company Gizatrahun Ki. Matanga Sida Turkey de Lehoba, Matamamada, Guru Puna Tabakta Minaramba, Gan Shamsu, Mayum the Tora, Guru Company Sida Mating Pana Navigidama. Guruna, Magi Matung the Kanasulatana, Matum the Hogok Jarakiba, Makoi Ahanba, Sakti Company Factory do Matunda, Anova Factory Kaya, Matang Linkanaraki, Haujiti Sakti Matunda. Mavu Tajaba, Sakti Company would Tajaba, Mui Kayama Torakli, Mui Kayamana, Magi Matung the Lepnarakli. Sakti Company, Tamna Chocolate Padagidi, Haujikti, Sakti Corporation Hina, a Chowa Company ama own cray. Matam Craig Matunda, Noma, Sakti Amadi Suzata, a Chowa party Mayana Balakami. Haujikshu, Matamamada, Suzata Amadi Guru, Makweni Maraktalina Kivan Nungshinabado, Mayang Tadri. Haujikti, Guru na Chatpam Kudimakta, Reporter Kayana, Magi Watana Navigidamakta, Magi Matung Kuini Nari. Guru Bumayan Nungshibe Hemnadagi, Magi Mami, Guru Bhai Hana Konari. Makoina Laliba function Mafamaduda, Guptagi Masunupi, Minu Sulerami, Haujuk Pava, Guru Amadi Suzatana, Minu Buluna Tobalep tree. Minu, Hausiti Leshabi Punka Parakle, Adubu, Minu di, Masaga Kanbangam Lorida, multiple sclerosis have Lena Dunare. Lena Asna Naraba Muedi, Tangi Matungina, Tamna Pangan Sontarakani, Howard Kankar Pangam Lecleroi, wheelchair that Punchi to Padum Leragani. Suzatana Minu Dahangi, Nangi Ipudi Ude, Kada the Chatcre, Minu no Kumle, Mari function Amagi the Makta, America the Chatcre, America the Tama Lerakani. Tanja Sida Matamamagi Arjan Contractor, Guru Gimanakta Lalaga, Guru, Wari Amatasana Sila Ohadun, Guru Butchinga Patoki, Arjan Contractor, Magi Mapagi Manakta, Guru Puduna Laklami, Masi Matungdana, Arjan Contractor Gimapana, blank check Ama Iraga, Guru the Hairi, Guru, Pitrivi the lady of Poche Kudimaki, Mamal Amam Soidanamaki Legani, Maramaduna, Nangishu, Nangi Company do a Chanare Kanzaba, Mashingama, Aina Eva blank check as the Ishilo, Adu Nang Apama Pashada Lauro. Maram di Guru, Kungang nagi lakpanang mafam mas the one hona zeduna, nang na link liba company do, matang as the Loshelasi, company mamal kayano hiro. Guru, Mabu mi machani heduna, Mabu shipta duna yeng liba yeng duna, Guru nasu, hangat na yeng duna, Paisha Pire, Sakti lady kanzariba makushing adu, Shingna duna, Mamit Kana yengli. Matangi sindana, Yam Saurba Guru, Suzatagalunana, Makoi company accounting anangi manakta laklami.
tumlamba ananba hawdolaga hairi hanuraba contractor mapa machan aibu kaisu leitana khali ainu wana honajarakpa company sibu mamal kayanu pirage leirage hairi makoigi imung manungna mapa mapu haktaktagi sahi chama yankai mamangdagi leiba asida karbar tawduna talakliba makoina linkhalakliba company singadudagi ai company ne helakpasi ubada aibu usittaduna aibu namthanabagi damakta honaraklibani maramaduna anan aikoigi press ta leiriba aikoiga khangna chanaba miyoi khudimakki mayumda chalo makoida phone tawro hayeng ayuki khabarda contractor mapa machana tawriba phattaba thabak singado leiba miyam khangnanabagi damakta makoigi maramda abar khudimakta paw amamam article amamam soidramakki yahongadabani hayengi matungdagidi leiba asi miyamna contractor hairiba mamingse hek taba matamda makoida tinsilangadabani Matangi sindana guru na haiba matungina accountant ananna magi makhada leba staff sing tongan ba newspaper agency da thabak toriba makoi khangna chanaba staff khudimak tak phone tawduna ayeng ayuki khabar da headline oina contractor mapa machana toriba phatraba thabak sing adu phongna naba paw hairi matangi ayuktana guru na haiba matungina mumbai da leba pawse khudimak da contractor mapa machagi maramda phattaba wari kaya makoi phajadaba karbar tawgi mawung sing adu mayek sengna yarakli Matangi sendana America da thama leiruba Gupta magi office da amu hana halakhi mana America da leirige matamda magi pauche Southern Tatana achum aran thidaba makai guru na hair e haidan guru na phongu hairiba article khudima phonglam bagi damakta magi staff sing adu da chairi Gupta na hari magi pauche si achumba chandona bagi damakta semkhiba pauche ni pauche sina India gi ningkha tambagi landa achoba thodang ama laukhibani adubu ngasidi mana pauche si thadumaga thama khatang America da chatlingi da pauche sidi achumbagi pauche oramdre guru gi pauche orame Guptana editor dagi hona reporter khodimaksu amamam to ena chingthokthuna chairi makoi khodimak guru gi mapot maran chadaba ama teoramdre maramaduna asawbane heman khiduna Guptana ayeng ayuki pauche da aikoina I kiba singdo alanbani hana sengdok chabi warwal ama hapkadabani hairi Masiga loinana Guptana makoigi editor da hairi makoigi pauche sida inau nauna reporter oina thabak tawkiba Shyam haiba nupado aigi inakta kawro aduga guru busu aina laktaba yade haiko mathangi sendana guru Guptagi mayumda ladu box ama puraga yam harau harau laklami Guptana suktha leramlibadu ubada kaidore na thwai nungatrabadi nangi nungainabagidama kari tawroge Guptana marolena khumlai haujikti nangonda paisa watre aduna nangna tawningba khudimak tawba ngamle guru na khumlai haujiki matam asida leiriba miyoi khudimak petribi da leiriba pochak khudimakki tonganba masage ba mamal amamam leijai matam amada wahai simak contractor mapa machana monda haipu matamda mana onthokna sawkhibani adu wahai simak ngasi di mazu sizina ba horakle magi wahai singse taraba matungda Guptana nauba reporter Shyam da hangli Shyam nangi wakhanda rusi karamba miyoino Shyam na khumlai guru bai haujiki matamda India gi oina khwaidagi maming leiriba businessman amani magi wa marak thalaga Guptana harai Shyam guru gi maramda nangna hainingba wahai singdo asengba thamoi sengna hayo masi matungdana Shyam na harai guru khwaidagi tamthiba laina amaga chap manai magi laina si samasa sandoktringida punchi chupagi oina mabu jail manungda thamgadabani Guptana mahlai kari maramdagino nangna guru gi maramda adumna hairibidi Shyam na khumlai guru gi company sing yamna ka hena yangba khongjel amada sandorakli mai pakpa hengalakli guru gi company gi profit sing chada chamri gi changda sendong leire adubu company amana asuk thuna asuk yamba profit phangba haibasidi alaiba thabakti natte maramaduna profit phangnanaba amadi company athu matamda pakthok chawthona bu khonaba matamda tongan ba miyoi kaya gi mamitta paisa chaisilamnaga magi company si oirakibani Haujik Sati company na makoi anauba factory chagani hana lokshiliba lamsing ado sarkarna factory chaba yaroi lau singubada sizinnagadaba lamni haduna khaktuna thamba lamsingda magi factory chajingadoribani masi tarbu matamda guru phamduna lethokpa ngamdre aduna wa marak thatlaga Gupta da onchinduna hairi aingonda hainingba wa leirabadi wakoi shudabida aingonda dong haibiyu adubu Gupta nadi guru da hanna yengdaba makai Shyam da yengladuna hairi Shyam gurun tawriba fatraba thabak singase mayam mamangda puthokduna leibak mayam pumada khangan mangamgadra guru baina tawriba fatraba thabak singase nangna thingba ngamgadra Shyamna khumlaktringeda guru na hana khumlai aibu kanamtana thingba ngamloi maramde aigi tungda mi kaya ama leiri leibak mayam leiri maramaduna nangi pauche macha amana aibu thingba ngamloi adubu Shyamna di makhau pong hairi aina soidanamaki guru gi fattaba thabak singse mayam mamangda puthokduna magi karbar thingani Numit asidagi guru amadi Gupta makoi anina hana leneramba mari singdo punamak hongkre aman amada yingsinaba horakre aman amagi yeknaba oinakre adubu masi fana oiduna su guru mana chalamdai matam amada mabu mateng pangbirkiba magi mathak thongba Gupta dadi ngasi fawa ijat sanman tabu leptri makhong sokna khurumlamnaga thorakhi mathangi sendana Sakti company gi achauba meeting ama torami meeting asida company gi marueba manager amadi director kaya amasu yorami aduga Sakti company bu thajaduna Sakti company gi share laikiba Sakti company da invest tokhiba miyoi kaya amasu meeting asida tilami
ꯃꯤꯇꯤꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯂꯦꯞꯂꯤꯕ ꯒꯨꯔꯨꯒꯤ ꯃꯥꯏꯀꯩꯗ ꯒꯨꯔꯨꯕꯨ ꯊꯥꯖꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯅꯔꯛꯂꯤ꯫ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯂꯦꯞꯂꯤꯕ ꯒꯨꯔꯨꯅ ꯂꯥꯛꯂꯤꯕ ꯃꯤꯇꯤꯡ ꯌꯥꯎꯔꯤꯕ ꯃꯥꯕꯨ ꯊꯥꯖꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯒꯨꯔꯨꯅ ꯃꯥꯒꯤ ꯁ꯭ꯄꯤꯆꯇ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯁꯛꯇꯤ ꯀꯝꯄꯅꯤ, ꯁꯔꯀꯥꯔꯗꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯡꯛ ꯀꯌꯥꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯣꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯛꯇꯤ ꯀꯝꯄꯅꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯁꯛꯇꯤ ꯀꯝꯄꯅꯤꯕꯨ ꯊꯥꯖꯕꯤꯕꯗꯒꯤ ꯀꯝꯄꯅꯤ ꯑꯁꯤꯗ ꯏꯟꯚꯦꯁꯠ ꯇꯧꯔꯛꯈꯤ꯫ ꯃꯌꯥꯝꯅ ꯇꯧꯕꯤꯔꯛꯈꯤꯕ ꯏꯟꯚꯦꯁꯠꯃꯦꯟꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯁꯛꯇꯤ ꯀꯝꯄꯅꯤ ꯄꯩꯁꯥ ꯑꯃꯠꯇ ꯇꯣꯟꯗꯕ ꯀꯝꯄꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯁꯛꯇꯤ ꯀꯝꯄꯅꯤꯅ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯠ ꯈꯨꯗꯤꯡꯃꯛ ꯁꯛꯇꯤ ꯀꯝꯄꯅꯤꯅ ꯃꯁꯥꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯆꯔꯒ ꯁꯛꯇꯤ ꯀꯝꯄꯅꯤꯅ ꯁꯥꯖꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯑꯁꯤꯗꯒꯤ ꯐꯪꯂꯛꯀꯗꯧꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯨ ꯁꯛꯇꯤ ꯀꯝꯄꯅꯤꯒꯤ ꯉꯥꯛꯇꯅꯤ꯫ ꯁꯛꯇꯤ ꯀꯝꯄꯅꯤꯗ ꯏꯟꯚꯦꯁꯠ ꯇꯧꯕꯤꯔꯛꯈꯤꯕ, ꯁꯤꯌꯔ ꯂꯩꯕꯤꯔꯛꯈꯤꯕ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯛꯇꯤ ꯀꯝꯄꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯦꯛꯇꯔꯤ 3 ꯑꯃꯒ ꯍꯥꯡꯗꯣꯛꯂꯒꯅꯤ꯫ ꯒꯨꯔꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯥꯕꯨ ꯊꯥꯖꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯒꯨꯔꯨꯒꯤꯗꯃꯛꯇ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯅꯗꯨꯅ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯅꯔꯛꯂꯤ꯫ ꯐꯪꯁꯟ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯁ꯭ꯌꯥꯝ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯇꯔ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯗꯤ ꯒꯨꯔꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯇꯧꯖ ꯁꯥꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯇꯥꯒꯨꯝ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯒꯤ ꯃꯇꯧ ꯎꯔꯨꯕꯗ ꯃꯥꯒꯤ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯁ꯭ꯌꯥꯝꯗ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯁꯛꯇꯤ ꯀꯝꯄꯅꯤꯒꯤ ꯁꯤꯌꯔ ꯂꯩꯍꯧꯗꯕ꯭ꯔꯥ ꯑꯗꯨꯛ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ? ꯁ꯭ꯌꯥꯝꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯔꯤꯄꯣꯔꯇꯔꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯐꯔꯦ, ꯒꯨꯔꯨꯒꯤ ꯃꯔꯝꯗ ꯑꯐꯕ ꯉꯥꯛꯇ ꯏꯕꯤꯔꯛꯎ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯒꯨꯔꯨꯒꯤ ꯀꯝꯄꯅꯤꯒꯤ ꯁꯤꯌꯔ ꯈꯔ ꯂꯩꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯍꯧꯖꯤꯛꯇꯤ ꯁꯛꯇꯤ ꯀꯝꯄꯅꯤꯗꯒꯤ ꯁꯦꯟꯗꯣꯡ ꯑꯣꯏꯅ ꯄꯩꯁꯥ ꯈꯔ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯑꯦ꯫ ꯁ꯭ꯌꯥꯝꯅ ꯈꯨꯝꯂꯛꯏ, ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁ꯭ꯋꯥꯇꯟꯇ꯭ꯔꯇꯥ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯨꯗ ꯑꯩꯅ ꯒꯨꯔꯨꯒꯤ ꯃꯔꯝꯗ ꯐꯖꯕ ꯑꯥꯔꯇꯤꯀꯜ ꯑꯃ ꯏꯔꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯁꯟꯗꯦꯅ ꯁ꯭ꯌꯥꯝ ꯍꯤꯊꯥꯡꯐꯝ ꯑꯃꯗ ꯃꯤꯅꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯕꯣꯛꯁ ꯈꯔꯗ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯤꯅꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ, ꯀꯩꯒꯤꯅꯣ ꯑꯍꯥꯡꯕ ꯕꯣꯛꯁꯁꯤꯡꯗ ꯐꯣꯇꯣ ꯀꯥꯞꯂꯤꯗꯤ? ꯁ꯭ꯌꯥꯝꯅ ꯈꯨꯝꯂꯛꯏ, ꯃꯁꯤꯅꯤ ꯒꯨꯔꯨꯒꯤ ꯀꯔꯕꯥꯔ꯫ ꯒꯨꯔꯨꯅ ꯃꯄꯥꯟ ꯂꯝꯗ ꯃꯥꯒꯤ ꯀꯝꯄꯅꯤꯅ ꯁꯥꯕ ꯄꯣꯂꯤꯏꯁꯇꯔ ꯑꯦꯛꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯍꯥꯡꯕ ꯕꯣꯛꯁ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯁꯔꯀꯥꯔꯗꯒꯤꯅ ꯃꯥꯒꯤ ꯀꯝꯄꯅꯤꯅ ꯑꯦꯛꯁꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ꯫ ꯑꯗꯨꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯤꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯀꯝꯄꯅꯤ ꯀꯌꯥ ꯑꯃ ꯍꯥꯡꯗꯣꯛꯅꯕ ꯂꯥꯏꯁꯦꯟꯁ ꯀꯌꯥ ꯂꯧꯊꯈ꯭ꯔꯕꯅꯤ꯫ ꯒꯨꯔꯨꯅ ꯃꯌꯥꯝ ꯈꯪꯍꯟꯗꯕꯤꯗ ꯑꯔꯣꯟꯕ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯀꯔꯕꯥꯔ ꯈꯔ ꯇꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯀꯥꯞꯂꯤꯕ ꯐꯣꯇꯣꯁꯤꯡꯁꯦ ꯒꯨꯔꯨꯅ ꯃꯥꯒꯤ ꯀꯝꯄꯅꯤꯗꯒꯤ ꯑꯍꯥꯡꯕ ꯕꯣꯛꯁ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯂꯣꯠꯅ ꯐꯣꯇꯣ ꯀꯥꯞꯍꯧꯕ ꯁꯥꯗꯨꯅ ꯈꯕꯔꯗ ꯍꯥꯞꯀꯗꯧꯔꯤꯕꯅꯤ꯫ ꯒꯨꯔꯨꯅ ꯂꯣꯠꯅ ꯇꯧꯔꯤꯕ ꯑꯂꯥꯟꯕ ꯃꯑꯣꯡꯒꯤ ꯀꯔꯕꯥꯔ ꯑꯁꯦ ꯃꯌꯥꯝꯅ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯁ꯭ꯋꯥꯇꯟꯇ꯭ꯔꯇꯥ ꯍꯥꯏꯔꯤꯕ ꯄꯥꯎꯆꯦ ꯑꯗꯨꯒꯤ ꯏꯪꯂꯤꯁ ꯑꯃꯗꯤ ꯍꯤꯟꯗꯤ ꯏꯗꯤꯁꯟꯗ ꯒꯨꯔꯨꯒꯤ ꯃꯔꯝꯗ ꯑꯥꯔꯇꯤꯀꯜ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯈꯤ꯫ ꯑꯥꯔꯇꯤꯀꯜ ꯈꯔꯗꯅ ꯒꯨꯔꯨꯕꯨ ꯐ꯭ꯔꯣꯗꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯒ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯀꯔꯕꯥꯔ ꯇꯧꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯥꯔꯇꯤꯀꯜ ꯈꯔ ꯑꯃꯗꯅ ꯃꯤꯌꯥꯝꯗ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯒꯨꯔꯨꯅ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯐꯠꯇꯕ ꯃꯑꯣꯡꯗ ꯀꯔꯕꯥꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯒꯨꯔꯨꯗꯤ ꯑꯁꯣꯝꯗ ꯁꯨꯖꯥꯇꯥ ꯑꯉꯥꯡ ꯎꯅꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯅꯟ ꯂꯥꯛꯂꯒ ꯈꯕꯔꯗ ꯌꯥꯎꯔꯛꯂꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨ ꯒꯨꯔꯨꯗ ꯂꯣꯏꯅꯃꯛ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯒꯨꯔꯨꯅ ꯈꯨꯝꯂꯛꯏ, ꯃꯁꯤ ꯄꯨꯝꯅꯃꯛ ꯁ꯭ꯌꯥꯝ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯇꯧꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯈꯕꯔꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣꯁꯤꯡꯁꯦ ꯁ꯭ꯌꯥꯝꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯀꯥꯞꯄ ꯐꯣꯇꯣꯅꯤ꯫ ꯑꯅꯟꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯁ꯭ꯋꯥꯇꯟꯇ꯭ꯔꯇꯥꯗ ꯄꯤꯔꯤꯕ ꯄꯩꯁꯥꯁꯦ ꯄꯤꯔꯒꯨꯝꯁꯤ, ꯃꯈꯣꯏꯒꯤ ꯄꯥꯎꯆꯦꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯒꯨꯝꯁꯤ꯫ ꯒꯨꯔꯨꯅ ꯈꯨꯝꯂꯛꯏ, ꯃꯗꯨ ꯌꯥꯗꯦ꯫ ꯍꯥꯟꯅ ꯁ꯭ꯋꯥꯇꯟꯇ꯭ꯔꯇꯥꯗ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ 10 ꯍꯥꯞꯄꯤ, ꯃꯗꯨꯒꯤ ꯄꯩꯁꯥ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯋꯥꯇꯟꯇ꯭ꯔꯇꯥ ꯍꯥꯏꯔꯤꯕ ꯄꯥꯎꯆꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ 30 ꯍꯥꯞꯀꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯄꯥꯎꯆꯦ ꯑꯗꯨꯅ ꯑꯩꯒꯤ ꯀꯝꯄꯅꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯀꯌꯥ ꯏꯔꯤꯕ ꯃꯈꯩ ꯃꯈꯣꯏꯒꯤ ꯄꯥꯎꯆꯦꯗ ꯑꯩꯒꯤ ꯀꯝꯄꯅꯤꯒꯤ ꯆꯥꯎꯈꯠꯄꯒꯤ ꯄꯥꯎ, ꯑꯩꯒꯤ ꯀꯝꯄꯅꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯄꯥꯎꯆꯦꯗ ꯇꯠꯇꯅ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯒꯗꯕꯅꯤ꯫ ꯑꯦꯗꯚꯔꯇꯥꯏꯖ ꯂꯦꯞꯍꯟꯕ ꯌꯥꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯃ ꯊꯣꯔꯛꯑꯒ ꯍꯥꯏꯔꯛꯏ, ꯒꯨꯔꯨ, ꯅꯆꯥꯅꯨꯄꯤ ꯐꯥꯏꯕꯣꯛ 2 ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯖꯔꯦ꯫ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕꯗ ꯒꯨꯔꯨꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨ ꯃꯆꯥꯅꯨꯄꯤ ꯐꯪꯖꯕꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯁ꯭ꯌꯥꯝꯗꯤ ꯍꯧꯖꯤꯛꯁꯨ ꯒꯨꯔꯨꯒꯤ ꯃꯔꯝꯗ ꯑꯥꯔꯇꯤꯀꯜ ꯀꯌꯥ ꯑꯃ ꯏꯔꯤ꯫ ꯒꯨꯔꯨꯅ ꯃꯥꯒꯤ ꯁ꯭ꯇꯣꯛꯀꯤ ꯃꯃꯜ ꯍꯦꯟꯒꯠꯅꯕ ꯃꯥꯒꯤ ꯀꯝꯄꯅꯤꯒꯤ ꯃꯤ ꯊꯥꯗꯣꯛꯑꯒ ꯃꯁꯥꯒꯤ ꯀꯝꯄꯅꯤꯒꯤ ꯁꯤꯌꯔ ꯂꯩꯍꯜꯂꯦ꯫ ꯑꯗꯨꯒ ꯁꯤꯌꯔꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄꯗꯒꯤ ꯒꯨꯔꯨ ꯑꯃꯗꯤ ꯃꯥꯒꯤ ꯀꯝꯄꯅꯤꯅ ꯄꯩꯁꯥ ꯀꯥ ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝꯅ ꯏꯔꯤꯕ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯎꯔꯨꯕꯗ ꯃꯤꯅꯨꯅ ꯍꯪꯂꯛꯏ, ꯅꯪꯅ ꯒꯨꯔꯨꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯑꯥꯔꯇꯤꯀꯜ ꯀꯌꯥ ꯑꯃ ꯏꯔꯤꯕ ꯈꯨꯗꯤꯡꯒꯤ ꯒꯨꯔꯨꯗꯤ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄꯗꯧꯅ ꯇꯧꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯒꯨꯔꯨꯒꯤ ꯀꯝꯄꯅꯤꯅ ꯁꯦꯟꯗꯣꯡ ꯍꯦꯟꯒꯠꯄꯒꯤ ꯄꯥꯎ ꯇꯥꯔꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯐꯣꯡꯒꯗꯕ ꯈꯕꯔ ꯅꯝꯂꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁ꯭ꯋꯥꯇꯟꯇ꯭ꯔꯇꯥꯒꯤ ꯑꯣꯐꯤꯁꯇ ꯃꯩ ꯃꯨꯠꯈꯤ꯫ ꯃꯩ ꯃꯨꯠꯈꯤꯕꯗꯒꯤ ꯈꯕꯔ ꯅꯝꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯒꯨꯞꯇꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯃꯩ ꯂꯥꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯁ꯭ꯌꯥꯝꯅꯗꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯃꯩ ꯃꯨꯠꯊꯠꯂꯛꯂꯤꯕꯁꯤ ꯀꯅꯥꯅ ꯃꯨꯠꯊꯠꯂꯛꯂꯤꯕꯅꯣ ꯈꯪꯂꯕꯒꯨꯝ ꯊꯋꯥ ꯀꯌꯥ ꯁꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯥ ꯃꯇꯣꯝꯗꯅꯗꯤ ꯃꯆꯤꯟꯗ ꯁꯣꯟꯖꯔꯤ, ꯈꯕꯔꯗ ꯃꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯑꯥꯔꯇꯤꯀꯜ ꯐꯣꯡꯂꯛꯇꯅꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯒꯨꯔꯨꯅ ꯇꯧꯕ ꯃꯥꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯒ ꯒꯨꯞꯇꯗ ꯍꯥꯏꯔꯛꯏ, ꯊꯪꯅꯕ ꯕꯤꯜꯗꯤꯡꯁꯤꯡꯒꯤꯗꯤ ꯃꯩ ꯂꯥꯛꯍꯧꯋꯤ, ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤ ꯈꯛꯇꯅꯤ ꯃꯩ ꯂꯥꯛꯇ꯭ꯔꯤꯕ꯫ ꯒꯨꯞꯇꯗꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯃꯩ ꯁꯦꯝꯕ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤ ꯀꯧꯈꯣ ꯍꯥꯏꯔꯤ꯫
ꯑꯗꯨꯕꯨ ꯁ꯭ꯌꯥꯝꯅꯗꯤ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯃꯩ ꯂꯥꯛꯂꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯖꯥꯇꯥ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯄꯨꯔꯒ ꯒꯨꯞꯇꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯨꯖꯥꯇꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯒꯨꯞꯇꯗ ꯍꯥꯏꯔꯛꯏ ꯅꯁꯨ ꯅꯨꯄꯤ ꯑꯅꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯕꯣꯔ ꯐꯥꯎꯕ ꯄꯤꯕꯤꯕ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯒꯨꯞꯇꯁꯨ ꯃꯁꯨ ꯅꯨꯄꯤ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯁꯨꯖꯥꯇꯥꯗ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯝꯂꯤꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯅꯪꯒꯤ ꯅꯒꯨꯟ ꯈꯔꯗꯤ ꯂꯧꯔꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯄꯥ ꯂꯧꯔꯛꯀꯅꯤ ꯑꯗꯨꯅ ꯁꯃꯥꯖꯀꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯅꯤ ꯁꯨꯖꯥꯇꯥ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯄꯥ ꯌꯥꯎꯗꯅ ꯌꯣꯛꯄ ꯇꯝꯕꯤꯔꯣ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯒꯨꯔꯨꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯅꯤ ꯁꯨꯖꯥꯇꯥꯗꯤ ꯒꯨꯞꯇꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯀꯩꯁꯨ ꯐꯠꯇꯅ ꯈꯜꯂꯨꯗꯦ ꯑꯗꯨꯅ ꯏꯪꯅ ꯇꯞꯅ ꯍꯪꯂꯛꯏ ꯅꯈꯣꯏ ꯑꯅꯤ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯅꯗꯨꯅ ꯂꯩꯈꯤꯗꯣꯏꯅꯣ ꯒꯨꯔꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯤ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯒꯨꯞꯇ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯁꯨꯖꯥꯇꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯋꯥꯍꯪ ꯑꯁꯤꯃ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯆꯞ ꯃꯥꯟꯅꯩ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯒꯨꯞꯇꯅ ꯍꯪꯂꯛꯏ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯁꯨꯖꯥꯇꯥꯅ ꯈꯨꯝꯂꯛꯏ ꯑꯣꯐꯤꯁꯇ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯨꯞꯇꯅ ꯒꯨꯔꯨꯗ ꯐꯣꯟ ꯇꯧꯅꯕꯒꯤꯗꯃꯛ ꯐꯣꯟ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ ꯁꯨꯖꯥꯇꯥꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯥꯗꯤ ꯈꯪꯗꯕꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗꯗꯤ ꯀꯣꯜ ꯇꯧꯕꯤꯒꯅꯨ ꯑꯗꯨꯕꯨ ꯒꯨꯞꯇ ꯁꯨꯖꯥꯇꯥꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯗꯨ ꯀꯩꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯒꯨꯔꯨꯗ ꯀꯣꯜ ꯇꯧꯔꯗꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯌꯨꯝꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯀꯅꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯕꯨ ꯃꯄꯥꯃꯛꯅꯤ ꯈꯟꯖꯗꯨꯅ ꯃꯆꯥꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯤ ꯁꯨꯖꯥꯇꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯒꯨꯞꯇꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯊꯣꯔꯛꯑꯒ ꯃꯌꯨꯝ ꯍꯟꯅꯅꯕꯒꯤꯗꯃꯛ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯃꯥꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯒꯨꯞꯇꯗꯤ ꯁꯤꯕ ꯀꯤꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯇꯥꯟꯅꯅꯕ ꯂꯥꯎꯔꯤ ꯅꯈꯣꯏ ꯀꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯗꯤ ꯃꯥꯕꯨ ꯀꯤꯕꯤꯒꯗꯕ ꯃꯤ ꯅꯠꯇꯦ ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯒꯥꯔꯤ ꯊꯨꯒꯥꯏꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯑꯩ ꯑꯣꯏꯅ ꯐꯨꯔꯨ ꯂꯥꯛꯑꯣ ꯑꯁꯣꯝꯗꯅ ꯒꯨꯔꯨꯗꯤ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯘꯅꯁ꯭ꯌꯥꯝꯕꯨꯅ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯆꯤꯡꯊꯣꯛꯂꯝꯃꯤ ꯃꯃꯤꯠꯇ ꯏ ꯀꯥꯕ ꯃꯈꯩ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯗꯤ ꯀꯔꯤꯒꯤꯅꯣ ꯘꯅꯁ꯭ꯌꯥꯝꯁꯨ ꯈꯪꯗꯕ ꯁꯥꯁꯤꯟꯅꯗꯨꯅ ꯍꯪꯂꯛꯏ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯒꯨꯔꯨꯅ ꯘꯅꯁ꯭ꯌꯥꯝꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯇꯁꯦꯡꯅ ꯈꯪꯗꯕ꯭ꯔꯥ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯘꯅꯁ꯭ꯌꯥꯝ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯝꯅꯒꯤ ꯂꯨꯄꯥ 15,000 ꯈꯛꯇꯪ ꯄꯤꯔꯒ ꯃꯥꯕꯨ ꯀꯤꯍꯜꯂꯨꯕꯅꯤ ꯃꯥꯅ ꯅꯪꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯀꯝꯄꯅꯤꯒꯤ ꯃꯔꯝꯗ ꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯌꯥꯝꯅ ꯐꯖꯗꯕ ꯌꯥꯎꯔꯤ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯏꯍꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯁꯣꯛꯂꯛꯀꯅꯤ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯒꯨꯔꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯘꯅꯁ꯭ꯌꯥꯝꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯘꯅꯁ꯭ꯌꯥꯝ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯅ ꯇꯧꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯒꯨꯟ ꯈꯪꯒꯗꯕꯅꯤ ꯒꯨꯞꯇ ꯑꯩꯒꯤ ꯏꯄꯥꯒꯨꯝꯕꯅꯤ ꯑꯩꯒꯤ ꯏꯄꯥ ꯁꯛꯄꯅꯤ ꯏꯄꯥꯗꯗꯤ ꯈꯨꯠ ꯊꯥꯕ ꯍꯧꯅꯗꯦ ꯘनश्यामꯁꯨ ꯄꯦꯟꯖꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯁꯣꯛꯁꯅꯨ ꯑꯩꯈꯣꯏꯕु ꯀꯥꯏꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕु ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯩꯝꯇ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯒꯨꯔꯨꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯐꯝ ꯊꯣꯛꯇꯦ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯏ ꯅꯥꯏ ꯇꯥꯕ ꯃꯈꯩ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯂꯤꯡꯈꯠꯂꯛꯈꯤꯕ ꯁꯛꯇꯤ ꯀꯝꯄꯅꯤ ꯄꯥꯎꯆꯦ ꯑꯃꯗ ꯑꯥꯔꯇꯤꯀꯜ ꯑꯃ ꯑꯅꯤ ꯏꯔꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯗ ꯁꯣꯛꯍꯟꯕ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯔꯤꯁꯤꯗ ꯀꯣꯛ ꯊꯥꯗꯔꯒ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯦꯇ꯭ꯔꯣꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤ ꯑꯆꯧꯕ ꯑꯃ ꯂꯤꯡꯈꯠꯅꯕ ꯀꯝꯄꯅꯤꯅ ꯍꯣꯠꯅꯔꯤꯕꯁꯤꯗ ꯅꯪꯁꯨ ꯃꯥꯏ ꯑꯣꯟꯁꯤꯜꯂꯣ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔꯤꯗ ꯁꯥꯔꯤꯕ ꯄꯣꯂꯤꯏꯁꯇꯔꯁꯤꯡꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯄꯨꯊꯣꯛꯅꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯦꯇ꯭ꯔꯣꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤ ꯑꯃ ꯂꯩꯖꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯎꯁꯤꯠꯈꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯈꯤꯅꯤ ꯑꯁꯣꯝꯗꯅ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯃꯤꯅꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯃꯗ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ ꯌꯥꯝꯅ ꯃꯤꯅꯨꯗ ꯃꯥꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯤꯅꯨꯅꯗꯤ ꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯅꯈꯤꯗꯦ ꯑꯗꯨꯕꯨ ꯁ꯭ꯌꯥꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯅꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ ꯑꯩꯉꯣꯟꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯁ꯭ꯌꯥꯝꯅ ꯈꯨꯝꯂꯛꯏ ꯃꯜꯇꯤꯄꯜ ꯁ꯭ꯀ꯭ꯂꯦꯔꯣꯁꯤꯁꯅꯤ ꯅꯪꯒꯤ ꯂꯩꯅꯥ ꯑꯁꯤ ꯂꯥꯌꯦꯡꯂꯒ ꯐꯔꯛꯀꯗꯕ ꯂꯩꯅꯥ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯃꯤꯅꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕꯒ ꯂꯩꯅꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯅꯤꯁꯦ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯩꯗꯤ ꯊꯥ ꯑꯃ ꯑꯅꯤ ꯈꯨꯗꯤꯡꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥ ꯀꯥ ꯍꯦꯟꯅ ꯁꯣꯟꯊꯔꯛꯀꯅꯤ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯂꯛꯂꯣꯏ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯌꯨꯛꯇ ꯏꯁꯥꯒꯤ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄ ꯐꯥꯎꯕ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯇꯧꯖꯕ ꯉꯝꯂꯛꯂꯔꯣꯏ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯥꯔꯨꯔꯕꯁꯨ ꯁ꯭ꯌꯥꯝꯅ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ ꯃꯤꯅꯨ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯤꯕꯅꯣ ꯃꯤꯅꯨꯁꯨ ꯀꯞꯅ ꯀꯞꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 3 ꯐꯥꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯅ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯁ꯭ꯌꯥꯝꯅ ꯃꯤꯅꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤ ꯊꯦꯡꯊꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯅꯪꯒꯤ ꯂꯩꯍꯧꯔꯤꯕ ꯆꯍꯤ 3ꯁꯦ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯁꯣꯝꯗꯅ ꯒꯨꯔु ꯑꯃꯗꯤ ꯑꯅꯟ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤ ꯑꯃ ꯁꯥꯅꯅꯕꯒꯤꯗꯃꯛ ꯂꯥꯏꯁꯦꯟꯁ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯒꯨꯔꯨꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯍꯥꯏꯔꯤ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔꯗꯨ ꯁꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤ ꯑꯃ ꯁꯥꯕ ꯍꯥꯏꯕꯁꯦ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ
ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯃꯤꯅꯤꯁꯇꯔꯁꯤꯗꯤ ꯊꯥ 6 ꯍꯦꯟꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯈꯛꯇꯪ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯎꯅꯅꯕ ꯃꯇꯝ ꯄꯤꯔꯛꯑꯦ ꯍꯧꯖꯤꯛ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤ ꯍꯥꯟꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯛꯄꯅꯤ ꯑꯅꯟꯅ ꯒꯨꯔꯨꯗ ꯍꯥꯏꯔꯛꯏ ꯒꯨꯔꯨꯚꯥꯏꯒꯤꯗꯤ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 10ꯁꯦ ꯁꯥꯡꯃꯜꯂꯕꯅꯤ ꯒꯨꯔꯨꯚꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯅ ꯌꯥꯔꯛꯇꯕ ꯂꯩꯇ꯭ꯔꯤ ꯒꯨꯔꯨꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯤꯅꯤꯁꯇꯔꯁꯦ ꯑꯍꯥꯟꯕ ꯎꯅꯕꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯎꯅꯕꯗ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯋꯥꯔꯤ ꯀꯨꯞꯊꯅ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯐꯪꯂꯣꯏꯗꯧꯔꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯒꯨꯔꯨꯒꯤ ꯂꯥꯡꯇꯛꯅꯕ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯕ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗ ꯑꯅꯟꯁꯨ ꯂꯥꯡꯇꯛꯅꯅ ꯍꯥꯏꯔꯛꯏ ꯒꯨꯔꯨꯚꯥꯏ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯀꯝꯗꯧꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯑꯃꯨꯛꯇꯪꯒ ꯍꯟꯗꯛꯀꯤ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯍꯟꯈꯤꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯑꯗꯨꯕꯨ ꯒꯨꯔꯨꯗꯤ ꯃꯤꯅꯤꯁꯇꯔꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯀꯝꯗꯧꯅ ꯂꯥꯏꯁꯦꯟꯁ ꯂꯧꯒꯅꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯐꯨꯝꯕꯪꯅꯈ꯭ꯔꯦ ꯋꯥꯈꯜ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗꯅ ꯑꯅꯟꯅ ꯍꯥꯏꯔꯛꯏ ꯒꯨꯔꯨꯚꯥꯏ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯃꯤꯅꯤꯁꯇꯔꯁꯤꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯅꯩ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯧꯗꯣꯛꯄꯤꯌꯨꯀꯣ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨꯒ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯃꯇꯝꯗ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯈꯕꯔ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯅꯃꯤꯡ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯅꯪꯒꯤ ꯃꯔꯝꯗ ꯐꯖꯗꯕ ꯄꯥꯎ ꯉꯥꯛꯇ ꯒꯨꯔꯨꯅ ꯋꯥ ꯊꯩꯗꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯐꯠꯇꯦ ꯍꯥꯏꯅ ꯃꯌꯥꯝ ꯆꯪꯗꯅ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯕꯗꯤ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯂꯕꯅꯤ ꯈꯪꯉꯣ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅꯁꯨ ꯒꯨꯔꯨꯒꯤ ꯋꯥꯗꯣ ꯊꯥꯗꯠꯂꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯅꯪꯅ ꯃꯌꯥꯝꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯈꯤꯕ ꯅꯠꯇꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯕ ꯄꯥꯝꯗꯦ ꯅꯈꯣꯏꯒꯨꯝꯕꯗꯒꯤ ꯂꯥꯞꯊꯣꯛꯑꯒ ꯂꯩꯅꯤꯡꯉꯤ ꯑꯗꯨꯒꯅꯦ ꯒꯨꯔꯨ ꯅꯪꯒꯤ ꯄꯦꯇ꯭ꯔꯣꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤ ꯁꯥꯅꯕꯒꯤꯗꯃꯛ ꯅꯪꯅ ꯊꯥꯖꯤꯜꯂꯛꯂꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯑꯩ ꯌꯦꯡꯉꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯒꯨꯔꯨꯁꯨ ꯃꯥꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯨꯕ ꯌꯥꯔꯔꯣꯏ ꯈꯪꯂꯦ ꯑꯗꯨꯅ ꯋꯥꯈꯜ ꯇꯞꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯦ ꯑꯩꯒꯤ ꯐꯦꯛꯇꯔꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯒꯤ ꯅꯈꯨꯔꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯊꯕꯛ ꯑꯗꯨ ꯀꯝꯗꯧꯅ ꯄꯥꯡꯊꯣꯛꯁꯤꯒꯦ ꯈꯟꯗꯨꯅ ꯅꯪꯒ ꯋꯥꯔꯤ ꯇꯥꯟꯅꯕ ꯂꯥꯛꯆꯕꯅꯤ ꯅꯪꯒꯤ ꯅꯈꯨꯔꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯪꯒꯤ ꯅꯈꯨꯔꯥꯅ ꯑꯩꯉꯣꯟꯗ ꯄꯣꯠꯁꯛ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯈꯨꯔꯥꯅ ꯊꯝꯂꯝꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯝꯒꯅꯤ ꯅꯈꯨꯔꯥꯅ ꯊꯝꯂꯝꯂꯤꯕ ꯄꯣꯠꯁꯛꯁꯤ ꯎꯕꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯤꯇꯥꯟꯅꯗꯕ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯈꯨꯔꯥꯅ ꯊꯝꯂꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯖꯔꯛꯑꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯝꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯁꯝ ꯁꯝꯅ ꯒꯨꯔꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯔꯤꯕꯗꯤ ꯒꯨꯔꯨꯅ ꯃꯥꯒꯤ ꯃꯈꯨꯔꯥꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯈꯨꯔꯥꯗ ꯄꯤꯔꯝꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟda ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯒꯨꯔꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯒꯨꯔꯨꯁꯨ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯂꯥꯡꯇꯛꯅꯅ ꯃꯤꯅꯤꯁꯇꯔꯗ ꯌꯦꯡꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨꯅ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯅꯟꯅ ꯍꯪꯂꯛꯏ ꯃꯤꯅꯤꯁꯇꯔꯅꯗꯤ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯒꯨꯔꯨꯅ ꯈꯨꯝꯂꯛꯏ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯁꯥꯒꯗꯧꯔꯤꯕ ꯄꯦꯇ꯭ꯔꯣꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤꯗꯣ ꯃꯁꯥꯃꯛꯅ ꯁꯪꯒꯥꯕꯤꯒꯦ ꯍꯥꯏꯔꯛꯑꯦ ꯇꯁꯦꯡꯅꯃꯛꯀꯤ ꯒꯨꯔꯨꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯂꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯃꯜ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯌꯥꯝ ꯃꯁꯛ ꯂꯣꯜꯂꯒ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯀꯤ ꯔꯤꯄꯣꯔꯇꯔꯅꯤ ꯍꯥꯏꯖꯅꯗꯨꯅ ꯒꯨꯔꯨꯒꯤ ꯐꯦꯛꯇꯔꯤ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯒꯟꯁ꯭ꯌꯥꯝ ꯑꯣꯏꯔꯝꯃꯤ ꯒꯟꯁ꯭ꯌꯥꯝꯗꯤ ꯔꯤꯄꯣर्टर ꯑꯃꯅ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯃꯔꯝꯗ ꯑꯐꯕ ꯈꯔ ꯏꯒꯦ ꯍꯥꯏꯗꯨꯅ ꯐꯦꯛꯇꯔꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯄꯁꯤꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗꯅ ꯆꯤꯡꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯁ꯭ꯌꯥꯝꯕꯨ ꯐꯦꯛꯇꯔꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯈꯤ ꯒꯟꯁ꯭ꯌꯥꯝꯗꯤ ꯏꯄꯪ ꯄꯪꯖꯅ ꯒꯨꯔꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯔꯀꯤꯗꯒꯤ ꯍꯧꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯂꯒ ꯃꯥꯅ ꯍꯧꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯐꯦꯛꯇꯔꯤ ꯑꯁꯤ ꯀꯝꯗꯧꯅ ꯁꯥꯒꯠꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯁ꯭ꯌꯥꯝꯗ ꯂꯣꯏꯅꯃꯛ ꯂꯤꯊꯣꯛꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯐꯦꯛꯇꯔꯤ ꯃꯅꯨꯡꯗ ꯈꯤꯜꯂꯤꯕ ꯃꯦꯆꯤꯟꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯑꯔꯣꯟꯕ ꯑꯃꯠꯇ ꯊꯝꯗꯕ ꯃꯈꯩ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯈꯤ ꯑꯗꯨꯒ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯐꯦꯛꯇꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯃꯦꯆꯤꯟꯁꯤꯡ ꯑꯗꯨꯗ ꯐꯣꯇꯣꯁꯨ ꯀꯥꯞꯍꯜꯂꯝꯃꯤ ꯁ꯭ꯌꯥꯝꯅ ꯐꯦꯛꯇꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯌꯦꯡꯊꯣꯛꯂꯕ ꯃꯇꯨꯡ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯒꯟꯁ꯭ꯌꯥꯝꯗ ꯍꯪꯂꯛꯏ ꯁꯔꯀꯥꯔꯅ ꯅꯈꯣꯏꯒꯤ ꯐꯦꯛꯇꯔꯤꯁꯤ ꯁꯥꯕ ꯃꯇꯝꯗ ꯂꯥꯏꯁꯦꯟꯁ ꯄꯤꯈꯤꯕꯗꯤ ꯆꯨꯝꯅꯒꯤ ꯃꯦꯆꯤꯟ 6 ꯈꯛꯇꯪ ꯊꯝꯅꯅꯕ ꯂꯥꯏꯁꯦꯟꯁꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯦꯛꯇꯔꯤ ꯃꯅꯨꯡꯗꯗꯤ ꯍꯧꯖꯤꯛ ꯃꯦꯆꯤꯟ 23 ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯋꯥꯍꯪ ꯑꯁꯤꯗ ꯆꯤꯡꯅꯔꯕ ꯒꯟꯁ꯭ꯌꯥꯝꯅꯁꯨ ꯍꯪꯂꯛꯏ ꯅꯪ ꯀꯅꯥꯅꯣ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯎꯔꯨꯔꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯗꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ ꯅꯪꯒꯤ ꯁꯛꯇꯤ ꯀꯝꯄꯅꯤꯅ ꯑꯁꯨꯛ ꯊꯨꯅ ꯆꯥꯎꯈꯠꯂꯛꯂꯤꯕꯁꯤꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦꯀꯣ ꯁꯔꯀꯥꯔꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯃꯦꯆꯤꯟ 6 ꯑꯁꯤ ꯅꯈꯣꯏꯒꯤ ꯐꯦꯛꯇꯔꯤ ꯃꯅꯨꯡꯗ ꯊꯝꯖꯜꯂꯦ ꯑꯗꯨꯒ ꯃꯦꯆꯤꯟ 6ꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯤꯟꯅꯗꯨꯅ ꯃꯦꯆꯤꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯠ ꯀꯌꯥ ꯑꯃ ꯃꯤꯔꯝꯗꯒꯤ ꯆꯦꯜꯂꯨꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯦꯜꯂꯛꯂꯤꯕ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯃꯦꯆꯤꯟ 6 ꯑꯃꯃꯨꯛ ꯅꯈꯣꯏꯅ ꯁꯥꯒꯠꯂꯤꯕ ꯑꯣꯏꯔꯦ ꯅꯈꯣꯏꯒꯤ ꯐꯦꯛꯇꯔꯤꯗ ꯊꯝꯂꯤꯕ ꯑꯅꯧꯕ ꯃꯦꯆꯤꯟ 6 ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔꯤ ꯃꯅꯨꯡꯗ ꯊꯝꯖꯒꯦ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯔꯨꯕ ꯃꯇꯝꯗꯗꯤ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯆꯪꯒꯅꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯑꯃ ꯇꯤꯡꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯆꯧꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯏꯟꯗꯤꯌꯥꯗ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯁꯛꯇꯤ ꯀꯝꯄꯅꯤꯅ ꯁꯔꯀꯥꯔꯗ ꯇꯦꯛꯁ ꯆꯥꯎꯅ ꯊꯤꯒꯗꯕꯅꯤ
ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯃꯇꯝ ꯆꯪꯗꯅꯕ ꯍꯥꯏꯗꯅ ꯁꯔꯀꯥꯔꯗꯒꯤ ꯃꯔꯝ ꯆꯥꯕ ꯄꯔꯃꯤꯠ ꯂꯧꯗꯅ ꯁꯔꯀꯥꯔꯗ ꯃꯔꯝ ꯆꯥꯕ ꯇꯦꯛꯁꯁꯨ ꯊꯤꯗꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯗꯨꯅ ꯃꯦꯆꯤꯟ ꯇꯔꯨꯛ ꯑꯁꯤ ꯄꯨꯁꯤꯜꯂꯛꯂꯒ ꯅꯈꯣꯏꯒꯤ ꯐꯦꯛꯇꯔꯤ ꯃꯅꯨꯡꯗ ꯊꯝꯖꯤꯟꯕꯅꯤ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯡꯗꯅ ꯑꯐꯕ ꯁꯥꯗꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤ ꯁꯛꯇꯤ ꯀꯝꯄꯅꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯐꯤꯠ ꯂꯩꯕ ꯀꯝꯄꯅꯤꯅꯤ ꯍꯥꯏꯖꯕ ꯁꯥꯔꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯘꯟꯁ꯭ꯌꯥꯝꯁꯨ ꯁꯥꯎꯕꯗꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯌꯥꯝꯒꯤ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯍꯪꯂꯤ ꯅꯪ ꯀꯅꯥꯅꯣ ꯃꯁꯤꯅꯁꯨ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯁ꯭ꯌꯥꯝꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯥꯕꯨ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯂꯤ ꯑꯗꯨꯕꯨ ꯁ꯭ꯌꯥꯝꯅꯗꯤ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯤ ꯁꯔꯀꯥꯔꯗꯒꯤ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯅ ꯏꯝꯄꯣꯔꯠ ꯗ꯭ꯌꯨꯇꯤ ꯄꯤꯗꯅ ꯁꯔꯀꯥꯔꯗ ꯇꯦꯛꯁ ꯊꯤꯗꯅ ꯅꯈꯣꯏꯅ ꯆꯂꯥꯏꯔꯤꯕ ꯐꯦꯛꯇꯔꯤ ꯈꯨꯗꯤꯡꯃꯛ ꯊꯤꯡꯖꯤꯟꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨ ꯃꯆꯥꯅꯨꯄꯤꯁꯤꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯘꯟꯁ꯭ꯌꯥꯝꯒꯤ ꯃꯆꯥꯅꯨꯄꯤ ꯔꯤꯡꯀꯨꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯔꯤꯡꯀꯨꯅ ꯍꯥꯏꯔꯛꯂꯤꯕ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗ ꯒꯨꯔꯨꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯈꯕꯔ ꯈꯨꯗꯤꯡꯃꯛꯇ ꯒꯨꯔꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯥꯟꯅ ꯀꯔꯕꯥꯔ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯌꯥꯎꯔꯛꯈꯤ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡꯗꯅ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯁꯛꯇꯤ ꯀꯝꯄꯅꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯍꯥꯡꯗꯣꯛꯈꯤꯕ ꯐꯦꯛꯇꯔꯤ ꯈꯨꯗꯤꯡꯃꯛꯇ ꯁꯣ ꯂꯣꯠꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯐꯦꯛꯇꯔꯤ ꯃꯩ ꯃꯨꯊꯠꯈ꯭ꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯛꯇꯤ ꯀꯝꯄꯅꯤꯒꯤ ꯁꯦꯌꯔꯒꯤ ꯄ꯭ꯔꯥꯏꯁ ꯃꯃꯜ ꯍꯟꯊꯔꯛꯈꯤ ꯁꯛꯇꯤ ꯀꯝꯄꯅꯤꯗ ꯄꯩꯁꯥ ꯊꯥꯗꯔꯝꯕ ꯏꯟꯚꯦꯁꯠ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯄꯩꯁꯥ ꯃꯥꯡꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯋꯥꯇꯟ ꯗꯠꯇꯥ ꯍꯥꯏꯔꯤꯕ ꯄꯥꯎꯆꯦ ꯑꯗꯨꯗ ꯒꯨꯔꯨꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯀꯔꯕꯥꯔ ꯇꯧꯕꯒꯤ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯑꯦꯔꯦꯟꯖ ꯋꯥꯔꯦꯟ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯔꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯃꯊꯛꯇꯅ ꯘꯟꯁ꯭ꯌꯥꯝ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯝꯃꯤ ꯘꯟꯁ꯭ꯌꯥꯝ ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯁꯛꯇꯤ ꯀꯝꯄꯅꯤ ꯑꯃꯗꯤ ꯒꯨꯔꯨꯗ ꯁꯣꯛꯍꯜꯂꯒꯅꯤ ꯈꯜꯂꯨꯕꯗꯒꯤ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯟꯅꯕꯒꯤꯗꯃꯛ ꯃꯈꯨꯗꯥꯡꯗ ꯊꯥꯡꯅ ꯂꯦꯟꯊꯠꯄ ꯑꯣꯏꯔꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗꯅ ꯒꯨꯔꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯅ ꯀꯞꯂꯤꯕꯤ ꯘꯟꯁ꯭ꯌꯥꯝꯒꯤ ꯃꯆꯥꯅꯨꯄꯤ ꯔꯤꯡꯀꯨꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯗꯨꯒ ꯘꯟꯁ꯭ꯌꯥꯝꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯅ ꯒꯨꯔꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯃꯥꯏꯗ ꯈꯨꯄꯥꯛ ꯊꯥꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯅꯇꯣꯝꯗ ꯁꯤꯖꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯑꯩꯒꯤ ꯈꯨꯗꯥꯡꯁꯨ ꯂꯦꯟꯊꯠꯂꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯃꯤꯟꯅꯈ꯭ꯔꯁꯤ ꯇꯔꯀꯤꯗꯒꯤ ꯍꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯀꯝꯄꯅꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯅꯕ ꯄꯨꯟꯅ ꯁꯥꯒꯠꯃꯤꯟꯅꯈꯤꯕꯅꯤ ꯑꯋꯥ ꯑꯅꯥ ꯊꯤꯗꯕ ꯃꯈꯩ ꯐꯤꯚꯝ ꯑꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪꯅ ꯁꯤꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯥꯜꯂꯤ ꯑꯃꯨꯛ ꯌꯧꯔꯛꯂꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯗꯥꯡꯗꯁꯨ ꯊꯥꯡꯅ ꯂꯦꯟꯊꯠꯂꯣ ꯘꯟꯁ꯭ꯌꯥꯝ ꯊꯃꯣꯏ ꯀꯥꯏꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯊꯕ ꯃꯈꯩ ꯀꯞꯂꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯪꯕꯗꯒꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯨꯔꯨ ꯅꯪꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯏ ꯇꯥꯕ ꯃꯈꯩ ꯀꯣꯏꯆꯦꯟ ꯆꯦꯟꯖꯗꯨꯅ ꯁꯥꯒꯠꯆꯈꯤꯕ ꯅꯪꯒꯤ ꯁꯛꯇꯤ ꯀꯝꯄꯅꯤꯗ ꯑꯃꯥꯡꯕ ꯑꯣꯏꯍꯜꯂꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯣꯏꯒꯗꯕ ꯐꯤꯚꯝꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯒꯨꯔꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯒꯨꯔꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯄꯥ ꯑꯩꯒꯤ ꯏꯃꯥ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯑꯣ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯎꯔꯨꯕꯗ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯑꯥꯔꯊ ꯈꯪꯉꯨꯅꯦ ꯅꯪꯕꯣ ꯒꯨꯔꯨꯒꯤ ꯊꯃꯣꯏ ꯁꯦꯡꯂꯕ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯨꯕꯗꯅ ꯘꯟꯁ꯭ꯌꯥꯝ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯆꯔꯤ ꯒꯨꯔꯨꯁꯨ ꯘꯟꯁ꯭ꯌꯥꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯋꯥꯖꯔꯝꯕ ꯈꯔ ꯃꯈꯩꯗꯤ ꯐꯕꯒꯨm ꯇꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨ ꯌꯥꯝꯅ ꯁꯥꯎꯅ ꯁ꯭ꯌꯥꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯂꯤ ꯁ꯭ꯌꯥꯝ ꯃꯄꯥꯟꯗ ꯊꯣꯔꯛꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯁ꯭ꯌꯥꯝꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯒꯗꯤ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯒꯨꯔꯨꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯌꯥꯝꯅ ꯁꯥꯎꯅ ꯁ꯭ꯌꯥꯝꯗ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯁꯥ ꯐꯥꯎꯕ ꯈꯪꯖꯔꯕ꯭ꯔꯥ ꯅꯪꯅ ꯈꯕꯔꯗ ꯏꯔꯤꯕ ꯅꯪꯅ ꯐꯣꯡꯂꯛꯂꯤꯕ ꯑꯥꯔꯇꯤꯀꯜꯁꯤꯡ ꯑꯗꯣ ꯀꯔꯤ ꯏꯕꯤꯗꯦꯟꯁ ꯂꯩꯔꯕꯒꯦ ꯏꯕꯤꯗꯦꯟꯁ ꯂꯩꯇꯅ ꯅꯪꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯣꯛꯍꯜꯂꯕꯒꯦ ꯍꯥꯏꯕ ꯅꯪꯗꯤ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯇꯧꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯄꯩꯁꯥ ꯄꯥꯝꯕꯒꯤꯗꯃꯛ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤꯅꯦ ꯈꯟꯕꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯁ꯭ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯒꯨꯔꯨꯚꯥꯏ ꯅꯪꯒꯤ ꯁꯛꯇꯤ ꯀꯝꯄꯅꯤꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯆꯧꯕ ꯀꯝꯄꯅꯤ ꯃꯉꯥꯅ ꯏꯟꯚꯦꯁꯠ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯀꯝꯄꯅꯤꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯄꯥꯟ ꯂꯝꯒꯤ ꯀꯝꯄꯅꯤꯁꯤꯡ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯀꯝꯄꯅꯤ ꯑꯃꯠꯇ ꯅꯠꯇꯦ ꯁꯥꯁꯤꯟꯅꯕ ꯇꯧꯁꯤꯟꯅꯕ ꯀꯝꯄꯅꯤ ꯉꯥꯛꯇꯅꯤ ꯒꯨꯔꯨꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯏꯕꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯄ꯭ꯔꯨꯐꯇꯤ ꯂꯩꯔꯕ꯭ꯔꯥ ꯁ꯭ꯌꯥꯝꯅꯁꯨ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ ꯈꯕꯔꯗ ꯍꯥꯞꯄ ꯃꯇꯝꯗ ꯄ꯭ꯔꯨꯐꯀꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯄ꯭ꯔꯨꯐ ꯂꯩꯇ꯭ꯔꯕꯁꯨ ꯑꯆꯨꯝꯕ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯐꯣꯔꯦꯟ ꯀꯝꯄꯅꯤ ꯃꯉꯥꯗꯣ ꯁꯥꯁꯤꯟꯅꯕ ꯀꯝꯄꯅꯤꯅꯤ ꯍꯥꯏꯅ ꯄ꯭ꯔꯨꯐ ꯇꯧꯕꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯇꯧꯕ ꯉꯝꯒꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯁꯛꯇꯤ ꯀꯝꯄꯅꯤ ꯑꯃꯗꯤ ꯑꯆꯧ ꯑꯆꯧꯕ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯁꯔꯀꯥꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯎꯠꯄꯁꯨ ꯉꯝꯒꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯌꯥꯝꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯤꯅꯨ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯝꯃꯤ ꯃꯁꯤ ꯎꯔꯨꯕꯗꯅ ꯒꯨꯔꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯃꯁꯤꯅ ꯀꯔꯤꯅꯣ ꯁ꯭ꯌꯥꯝꯅ ꯈꯨꯝꯂꯛꯏ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣꯅꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯅꯪꯉꯣꯟꯗ ꯄ꯭ꯔꯨꯐ ꯎꯠꯇ꯭ꯔꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯒꯨꯔꯨ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯊꯑꯣꯏꯅ ꯇꯥꯔꯨꯗꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕꯤ ꯃꯤꯅꯨꯕꯨ ꯀꯣꯏꯀꯧ ꯀꯧꯔꯛꯈꯤ ꯇꯟꯖꯥ ꯑꯁꯤꯗꯅ ꯁ꯭ꯌꯥꯝꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕꯤ ꯃꯤꯅꯨꯕꯨ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯃꯤꯅꯨꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯒꯨꯔꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯍꯪꯂꯛꯏ ꯃꯐꯝꯁꯤꯗ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯗꯤ ꯀꯩꯗꯧꯔꯦ ꯒꯨꯔꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ
ꯃꯤꯅꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯊꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯩꯒꯤ ꯍꯦꯛ ꯏꯄꯨꯅ ꯐꯥꯎꯕ ꯌꯥꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁ꯭ꯌꯥꯝꯗ ꯂꯨꯍꯣꯡꯂꯕꯗꯤ ꯑꯩꯒꯤ ꯏꯄꯨ ꯐꯥꯎꯕ ꯌꯥꯎꯔꯣꯏ ꯍꯥꯏꯔꯛꯈꯤ ꯑꯗꯨꯅ ꯁ꯭ꯌꯥꯝ ꯏꯕꯥꯅꯤ ꯈꯛꯇꯪ ꯂꯨꯍꯣꯡꯕꯗꯣ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯁ꯭ꯌꯥꯝꯅ ꯃꯤꯅꯨꯒꯤꯗꯃꯛꯇ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯤꯅꯨꯕꯨ ꯂꯨꯅ ꯇꯧꯖꯔꯤꯕꯗꯨ ꯎꯕꯗ ꯒꯨꯔꯨꯒꯤ ꯑꯁꯥꯎꯕ ꯈꯔ ꯃꯈꯩꯗꯤ ꯐꯈ꯭ꯔꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯟꯗꯤꯌꯥꯒꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯃꯤꯅꯨꯅ ꯑꯃꯨꯛ ꯅꯣꯛꯅ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅꯔꯤꯕ ꯒꯨꯔꯨꯕꯥꯏ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯁ꯭ꯌꯥꯝꯗ ꯁꯥꯎꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯤꯕ ꯃꯥꯒ ꯈꯟꯅꯕ ꯂꯥꯛꯂꯤꯕꯁꯦ ꯁ꯭ꯌꯥꯝꯁꯦ ꯑꯐꯕ ꯃꯤ ꯑꯣꯏꯕꯒꯤꯅꯤ ꯒꯨꯔꯨꯕꯥꯏꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯥꯌꯣꯛꯅꯗꯨꯅ ꯁꯤꯡꯅꯕ ꯉꯝꯂꯤꯕꯁꯦ ꯃꯥ ꯑꯃꯨꯛ ꯊꯧꯅꯥ ꯂꯩꯕ ꯃꯤ ꯂꯩꯔꯝꯂꯔꯣꯏ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯤꯅꯨꯅꯁꯨ ꯁ꯭ꯌꯥꯝꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯒꯨꯔꯨꯅ ꯈꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯨꯔꯨꯅ ꯃꯤꯅꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯤ ꯃꯤꯅꯨ ꯅꯁꯥꯁꯦ ꯑꯣꯟꯊꯣꯛꯅ ꯁꯣꯛꯆꯤꯟꯅ ꯎꯔꯦꯗꯥ ꯃꯤꯅꯨꯅꯁꯨ ꯅꯣꯛꯃꯤꯕꯨ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯒꯨꯔꯨꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯒꯨꯔꯨꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯗ ꯀꯔꯤꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯈꯪꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯒꯨꯔꯨꯅ ꯁ꯭ꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯍꯟꯕ ꯂꯩꯇꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯃꯤꯅꯨꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯒꯗꯕꯅꯤ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕꯅꯤ ꯁ꯭ꯌꯥꯝꯅꯁꯨ ꯒꯨꯔꯨꯅ ꯃꯤꯅꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ ꯍꯥꯏꯕ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯌꯥꯝꯅ ꯈꯨꯝꯂꯛꯏ ꯃꯤꯅꯨꯕꯨꯗꯤ ꯑꯩꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯂꯨꯅ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯒꯨꯔꯨ ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯂꯣꯏ ꯅꯪꯅ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯀꯝꯄꯅꯤꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦꯗ ꯅꯪꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯏꯒꯅꯤ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯒꯅꯤ ꯒꯨꯔꯨꯅꯁꯨ ꯁ꯭ꯌꯥꯝꯕꯨ ꯁꯤꯡꯅꯔꯗꯨꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯏꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯀꯝꯄꯅꯤꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯜꯂꯛꯀꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯨꯔꯨꯅ ꯁꯛꯇꯤ ꯀꯝꯄꯅꯤꯒꯤ ꯑꯆꯧꯕ ꯃꯤꯇꯤꯡ ꯑꯃ ꯁꯤꯜꯂꯝꯃꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁꯛꯇꯤ ꯀꯝꯄꯅꯤꯗ ꯄꯩꯁꯥ ꯊꯥꯗꯕ ꯏꯟꯚꯦꯁꯇꯔ ꯁꯤꯌꯔ ꯍꯣꯜꯗꯔ ꯈꯨꯗꯤꯡꯃꯛꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯏꯟꯚꯦꯁꯇꯔ ꯈꯨꯗꯤꯡꯃꯛꯅ ꯒꯨꯔꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯍꯜꯂꯣ ꯁꯛꯇꯤ ꯀꯝꯄꯅꯤꯗ ꯊꯥꯗꯈꯤꯕ ꯄꯩꯁꯥ ꯁꯛꯇꯤ ꯀꯝꯄꯅꯤꯒꯤ ꯁꯤꯌꯔ ꯃꯃꯜ ꯍꯟꯊꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯒꯨꯔꯨꯗ ꯄꯩꯁꯥ ꯍꯜꯂꯣ ꯄꯩꯁꯥ ꯁꯤꯡꯉꯣ ꯍꯥꯏꯅ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯂꯥꯎꯅꯔꯛꯂꯤ ꯒꯨꯔꯨꯅꯁꯨ ꯃꯌꯥꯝ ꯇꯥꯟꯅꯅꯕ ꯍꯥꯏꯔꯤ ꯑꯩ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯀꯌా ꯑꯃ ꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯁꯦ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯑꯣꯏꯔꯨꯕꯒꯤꯅꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯄꯩꯁꯥ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯕ ꯅꯤꯡꯊꯧꯒꯨꯝꯅ ꯂꯩꯔꯝꯂꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯒ ꯃꯥꯟꯅꯅ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯄꯁꯤ ꯎꯕꯗ ꯃꯈꯣꯏꯗꯤ ꯄꯥꯝꯗꯦ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯄꯩꯁꯥ ꯄꯥꯏꯔꯛꯂꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯦꯠꯅꯕꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯃꯁꯤꯃꯛꯅꯅꯤ ꯑꯩꯈꯣꯏꯕు ꯃꯥꯡꯁꯅꯨ ꯇꯥꯛꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯀꯌా ꯑꯃ ꯏꯔꯛꯂꯤꯕꯗꯣ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯒꯨꯔꯨꯅ ꯍꯥꯏꯕ ꯋꯥ ꯇꯥꯒꯗꯕꯒꯤ ꯒꯨꯔꯨꯒꯤ ꯋꯥꯍꯩ ꯑꯃꯗ ꯃꯊꯧꯃꯩ ꯄꯦꯟꯖꯔꯝꯕ ꯃꯤꯌꯥꯝꯗꯣ ꯉꯁꯤꯗꯤ ꯒꯨꯔꯨꯒꯤ ꯋꯥꯗꯣ ꯇꯥꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯤꯌꯥꯝꯅ ꯒꯨꯔꯨꯗ ꯑꯣꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯀꯝꯄꯅꯤꯗ ꯁꯦꯟꯗꯣꯡ ꯂꯩꯒꯅꯤ ꯈꯟꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯔꯝꯗ ꯈꯕꯔꯗ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯏꯔꯛꯂꯤꯕ ꯀꯝꯄꯅꯤꯒꯤ ꯏꯃꯦꯖ ꯁꯣꯛꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯄꯅꯤꯒꯤ ꯁꯤꯌꯔ ꯃꯃꯜ ꯍꯟꯊꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯥꯡꯂꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯥꯡꯍꯜꯂꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯁꯤꯡꯉꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯛꯏ ꯒꯨꯔꯨ ꯅꯪꯗꯤ ꯍꯨꯔꯥꯟꯕꯅꯤ ꯅꯪꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯍꯨꯔꯥꯟꯕ ꯅꯝꯗꯅ ꯑꯣꯏꯍꯜꯂꯦ ꯒꯨꯔꯨ ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯊꯤꯗꯕ ꯃꯈꯩ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯁꯥꯒꯠꯆꯔꯛꯈꯤꯕ ꯃꯥꯒꯤ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯒꯨꯔꯨꯗꯤ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯁꯥꯎꯖꯔꯕꯁꯨ ꯑꯗꯨꯛ ꯌꯥꯝꯂꯕ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯥꯅꯗꯤ ꯀꯔꯤ ꯇꯧꯔꯨꯕ ꯉꯝꯒꯅꯤ ꯒꯨꯔꯨꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧ ꯑꯁꯤꯗ ꯁꯨꯖꯥꯇꯥ ꯊꯣꯔꯛꯑꯒ ꯒꯨꯔꯨꯕꯨ ꯁ꯭ꯇꯦꯖ ꯃꯊꯛꯇꯒꯤ ꯄꯨꯊꯈꯤ ꯃꯇꯝ ꯑꯃꯗ ꯒꯨꯔꯨꯅ ꯃꯄꯥꯜ ꯐꯔꯤꯉꯩꯗ ꯀꯝꯄꯅꯤꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯜꯂꯤꯉꯩꯗ ꯀꯝꯄꯅꯤꯒꯤ ꯏꯟꯚꯦꯁꯇꯔ ꯃꯌꯥꯝ ꯑꯃꯅꯗꯤ ꯒꯨꯔꯨ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯒꯨꯔꯨꯗ ꯈꯨꯔꯨꯝꯗꯧꯒꯤ ꯃꯉꯣꯟꯗ ꯂꯩ ꯄꯔꯦꯡ ꯍꯨꯛꯀꯗꯧꯒꯤ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯃꯥꯡꯂꯒꯗ꯭ꯔꯥ ꯄꯥꯈꯠꯄꯗꯒꯤ ꯒꯨꯔꯨꯗ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯁꯤꯡꯉꯨ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯁꯨꯖꯥꯇꯥꯅ ꯒꯨꯔꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯝꯕꯥꯏꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯁꯥꯗ ꯀꯩꯝꯇ ꯌꯥꯎꯗꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯕ ꯃꯈꯣꯏꯒꯤ ꯄꯤꯛꯂꯕ ꯀꯥ ꯃꯆꯥꯗꯨꯗ ꯄꯨꯔꯛꯈꯤ ꯃꯈꯣꯏꯒꯤ ꯀꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯆꯨ ꯁꯤꯊꯔꯕ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯒꯨꯔꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯐꯛꯂꯥꯡ ꯑꯁꯤ ꯐꯥꯎꯕ ꯃꯆꯨ ꯁꯪꯅꯅꯕ ꯄꯩꯁꯥ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯨ ꯁꯤꯊꯔꯕ ꯐꯛꯂꯥꯡ ꯑꯁꯤꯅ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯀꯔꯕꯥꯔꯗ ꯊꯥꯗꯅꯕ ꯁꯨꯖꯥꯇꯥꯅꯁꯨ ꯍꯧꯈꯤꯕ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯊꯕꯛ ꯆꯠꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯋꯥꯂꯦꯠ ꯅꯨꯡꯇꯤꯒꯤ ꯀꯥꯎꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯊꯝꯂꯝꯕꯅꯤ ꯒꯨꯔꯨꯅꯁꯨ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯂꯦꯠ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗꯅ ꯑꯩꯒꯤ ꯋꯥꯂꯦꯠ パꯏꯗꯨꯅ ꯅꯪꯅ ꯌꯨꯝꯌꯥꯏꯗ ꯂꯦꯞꯇꯨꯅ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯉꯥꯏꯔꯝꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯄꯤꯛꯄ ꯀꯥ ꯑꯗꯨꯗ ꯖꯤꯒꯅꯦꯁ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯒꯨꯔꯨ ꯑꯃꯗꯤ ꯁꯨꯖꯥꯇꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯂꯩꯖꯈꯤꯗꯦ
Maram aduna guruna Jignesh puraga thabak chatpa matamda guruna magi wallet emungda thamhore haiduna emungda amu hana changlapa matam asi kaktani Sujata makhoi anina punna leminaba fangjariba matam adudadi makhoi gini haibada paisa kaisu lejakide karbar mai pakna nabu khonaba matamda kochen chenduna yamnu wana khona jakiba matamni adubu matam aduda makhoi gini haibada kaisu lejadaba tarabasu matam aduda makhoina nungai kibado hojik makhoina paisa amadi sanga walaktraba matam asida matam adugi nungai bado phangba ngamjadri maram aduna makhoi gi haukraba nungairaba punchi tangkak adu ningchingduna makhoi ani gi pothapam nungai jaba haibado oiri masigi matungdana guruna matwai nungaitana Sujata da hanglai Sujata nangi namaktasu aise huranba amoina urabra Sujatana nokmi ba maithong amaga loinana khumlai aigi nupadi huranba natte aduga aigi nupadi mapunsida ilai laina maithiri haina tunghanduna chengadaba midi natte amuktasu chen khidri haiduna thauna halluraba magi nupabu amuk nohonana anauba thauna pibiduna magi nupabu makhut paiduna chingkhatpiri masigi matungdana Sujata amadi guru makhoi anina kemta leitringe matamda makhoi gi kada Sujata gi damaktani haiduna guru na thepi kiba swing aduda makhoi ani amuk hana punna phaminarami swing asita punna phaminaduna makhoi anina punsigi ba achawba manglan kayama punna mamina khibani adubu ngasi Sujata amadi guru makhoi anina swing da punna phaminaba matamdadi haukraba makhoi ani punsi tangkakado madu oina ningsingli adubu guru di swing mathakta Sujata ga punna phaminarambadagi ikhang khanguduna wantharaga swing mathaktagi ontharakhi guru gyan mangduna lebak makhara takre Sujata na hanjan kaurabasu takidre upai lejadrabi Sujata nadi matumdana guru thangappa ngamjadabanina laimaida gyan mangduna tariba guru da hairi guru karishu tawroi kiganu ai makhada ngahaktang kumtharuge nangbu hospital punanaba mi khara kaurukhige haramaga hathu senthaki mathangi sindana guru mayam changdana hospital pukhalakhi Sujata su guru gi nakanda yamna pakhachana tawfam khangdana kochen chenjari asomdana guptadi guru gi paw se taba matamda yamna pakhachana magi office ta laklami aduga shyam da harai guru bhai stroke tawre hai shyamna su khumlai aisu pawdi tare guptana amusi yamna wajan harai guru do stroke na maram oiraga magi yet thangba changi sarukto amata sijanaba yadre paralyze tawkhre hai guru gi yet thangba makhongsu makhutsu sijanaba yadre amuk hanna thabak tawba ngamaroi guru di yamna angang oiribani mangondagi di aina chahi kun natraga kumanga de sodana maki halamgani asuk na ha oiriba mana kari maramdagi no mana stroke tawrlibase haina yamna penjadana masa matumda hangjari tanja sida syamna khumlai aikoina maram oiraga guru na stroke tawrakpani aikoi pauchi asi office ta leiriba nang ai amadi aikoi staff punamakna guru gi maramda iriba article amadi pausing asina maram oiraga guru na stroke tawkhibani mipum khudimakna guru amadi magi company asitabu yengchinduna laklai magi maramda fajadaba paw kaya ama phongli hayengsu aikoi pauchida guru gi maramda achauba article ama front page ta hapnanaba sem saba loikhrabani adubu magi maramda igedoriba pawse hapagumsi hairagasu hapagumsi guptana mahlai hapkudoriba pawdo tashengnamaki ashengba achumba pawniko shyamnasu mani hana khumlai gupta masamakna shyamda guru amadi magi company gi maramda makhoina toriba thabak singado akiba leitana phongu haina masamakna ayaba pithokibanina ngasidi guptana guru bu fana nungsirabasu magi damakta fana wajarabasu syam thingba ngamkhidre hayengi article ado adum hapo haikre syamna amuk gupta da hanglai guru gi hospital da maga unaba chatkadoribra gupta awaba chapam amaga lonana khumlai kaidobugi chatkadoino maga unabadi chatloi mathangi sendana gupta guru gi hospital ka adu da laklami aduga guru gi oramliba sakpham adu da mathwai nungaitana yenglami tanja sida Sujata laklaga mapa saklaba guptabu guru gi manakta changlukhisi hairi adubu guptadi guru gi manakta changma ngamdana mapanda lepli magi matawsi urubada Sujata na mamitta mapi ira chena yamna warau jana hairi guru hinglibra haina yengba lakliba natra karisu wabirunu guru hojik phaba hingli tha ani gi manungda hana gi matawgumna nanga amuk hana mayoknaba ngamnanaba aina seba tawkhigani tha ani gi matungda guru amuk hana dagi hena thona fana mayam mamangda thorakhini mathangi sindana guru su tamna gyan lakpa horakhi guru gi hakchang tangkhai amadi paralyze tawkhrabanina magi nupi amadi macha singbu ningthi jana yengjaba phaba ngamkhide magi damakta pakhachaduna laklibi magi nupi amadi macha singda phaba nungsina kombiba ngamjakhide matam amada aduk thona laikhraba guru ngasidi khwairigi tolaba mi amagumna mamittagi mapi ira chenthana hospital gi bed ta taduna leire guru mamittagi sentharakliba mapi phaba matomdana taithokpa ngamjakhidre adubu guru gi asigumnaba matam sida matam pummada Sujata amadi magi machana guru gi manakta lekhi mama macha makhoi ahumna masangamduduna hospital bed mathakta leiriba mapabu matam pummada mapagi seba tawduna ta lekhi matam amada maru lingna leplama guru na sontharakpa matamda maikai kayadagi makhelangba haunarakhi
Justice Department dagi miyoi khara laklaga court ki saman ni haiba che puduna hospital da guru gi manakta changge hairi adubu Sujata amadi Anandna hanjan hajarabusu court ki official sing aduna di lakliba August ki tang 13 ta guru court ta laktaba yaroi court ki order si guru na haujimak sign tawdaba yade court ki che sing se guru masamakta sinadaba yade haduna sikhang khangli Guru na sonthakrabani Anand amadi Sujata su upai lekhidre Sujata na official sing na purakliba court ki order du paduna paralyzed tawduna leiriba guru da tahalami punamak taba loraba matungdana official sing aduna guru bu namdan makhut oina document sing adu da sign tawhalami sontharaba guru amadi makoi gi emung manungdagi namdana makoi gi sign loraba matungda official sing adu chatkinaba thorakhi tanja sida guru na wa ngangba ngamboi ngamdabai khonjel pikna Sujata da wa khara hairami masi matungdana Sujata na court tagi lakliba official sing adu da hairi lakliba August ki tang 13 ta thengnarasi nakoina guru gi maramda sidiba maral singdo madugi chap chaba document sing hauji tagi hona sem saba horo court ta guru ga thengnanaba gi dama hauji tagi hona sem saba haujaru ro mathangi senasina thane gi matungi seni ngasini August ki tang 13 guru amadi Sujata Anand ga loinana court ta laklami court manungdana judge na English ta haire guru nangina thakta sirakliba naral sing asing maramda chummin lali thijanna bagi damakta aikoi judge ma'am gi commission ama semkhrabani karigumba commission asina nangbu naral leire haina matik chaba praman panthai piba tarabadi sarkarna nangbusu soidana maki matik chaba dandi pirakani matang asida Sujata na guru gi mahut sillaga khumlai sarna hauji haibi khiba singdo hindi da amuk tang haibirao aikoi di khongang machani ne English haijade adubu aduk chawba company ma chalairiba guruna English haijade hairak pasida judge aduna di mabu karemna di bani khanduna yamna kanna saukhi aduna guru gi mahutta Sujata na wangang liba karigino Sujata Shakti company ga kari mari leni haiduna mangkhoiduna onkatuna hanglai atopa judge amana mu hairai Shakti company ga mari leni daba kanamta court manungda leiba yade maram aduna guru nangi nupi Sujata mapana thadokro masi matungdana guruna Sujata gi nakongda wa khara tapna hairi wa singado tarbu matungdana Sujata su akiba leitana judge ta hairi aisu Shakti company gi mapuni initial promoter oibada natana Shakti company gi share tangkhai madi ai mingda leiribani masi matungdana Anandna company maru oiba document kaya putoktuna Sujata na hairiba singdo chummi haina ulli tanja sida judge na marak thaladuna hairi karigumba nangsu Shakti company gi mapu achawa shareholder oiramlabadi guruna maral gi matungina phampham dokpa dandi phanglapa matamda nangsu soidana maki phangani nakhoi ani soidana maki jail da leminagani karigumba guruna maral leramlabadi Sujata nomi tawraga masada chingnaba amata leitana khumlai aikoi ani di 50-50 partner ni aduna mana chatpa mafam khudimakta aichu chatkani mathangi sendana Sujata amadi guru minu gi memda laklami aduga phamungda phibam sokna anaba khanglibi minu gi manakta famlami minu gi oiramliba phibam asi urubada guru di masagi anaba ga kawkhre minu gi matawaduda yengba ngamdadana mamittagi mapi chenthari mathangi sendana guru gi case haukre court manungda leramliba judge sing aduna guru da tongan maral kaya ama sirakli guru na factory saba matamda mana lesson kiba lam sing adugi che sang ningthi jana yaudi factory da khileba machine sing adugi import duty thidana magi factory kaya da machine kaya ama khinjali masagi company gi share masana lesilaga share price manipulation tawi haba maral kaya ama su yauri aduba hai singlaba guru gi lawyer aduna su guru gi mathakta sirakliba maral khudimak amamamta oina counter tawri aduga guru amadi Sujata di court mayada famduna makoida sirakliba maral khudimak tuminna tarami court ki proceeding kuina chatharaba matungda judge na guru da hanglai guru nangi mayakta sirakliba naral sing ase onthongna su yamkhre nangi mayakta sirakliba maral sing asi maramda nangdi kari hainingi nangna hainingba leirabadi akhoi mayam mamangda punna haihoro ngasi fawdi nangi court ki hearing ase private oina tawri aduba hayengdagidi nangi hearing mayamdo mayam mamangda tawrani press reporter amadi media personnel kaya amasu yaurani maram aduna nangonda siriba maral mayam se private oina hearing tawringe sida nasana naral yajaro madu orabadi mayam mamangda wa su launararoi phibam asi yausilakpadadi guru wa amata ngangdana tumina leiri adubu Sujata di mathamoida wajari Sujata gi awaba khanglabagum mana wajariba sing adu phananabagi damakta guru na Sujata gi makhutta tapna nanthabirami aduga judge sing adu tananaba mathawna leina hairai hayeng oina court ta thengnarasi matam kuirabagi tungda magi nupagi confident leiba maithibabu maithire haina lawdaba matawado amuk hana urakpada Sujata mathamoida wajarama punma kokladuna momo nokchari adubu laibak thibadi ngasi guru na khwaidagi luna tawjibi minu masagi anaba aduna maram oiraga laikhidre guru Gupta amadi Shyam makhoi uhumna amattoina punna leminaduna minu gi aroiba mathawmangam pangthokhi mathangi nimitana guru public hearing gi damakta court ta alami court mamangda yamnaba miyam su tinduna leramle aduk yamnaba miyam sing adu control tonanaba police mayam ama su leidi
ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯒ ꯃꯨꯛꯅꯔꯒ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯍꯥꯏꯔꯤ꯫ ꯒꯨꯔꯨꯅꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯒꯨꯔꯨꯗ ꯍꯥꯏꯔꯛꯏ, ꯑꯩ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯅꯤ, ꯑꯩꯁꯨ ꯁꯛꯇꯤꯒꯤ ꯁꯤꯌꯔ ꯈꯔ ꯂꯩꯈꯤ, ꯍꯧꯖꯤꯛꯁꯨ ꯁꯛꯇꯤꯒꯤ ꯁꯤꯌꯔ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯂꯩꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯁꯛꯇꯤ ꯀꯝꯄꯅꯤꯒꯤ ꯁꯤꯌꯔꯗꯒꯤ ꯐꯪꯂꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯉꯝꯖꯈꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯒꯨꯔꯨꯕꯥꯏꯕꯨ ꯊꯥꯒꯠꯆꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯁꯤꯁꯨ ꯒꯨꯔꯨꯕꯥꯏꯒꯤꯗꯃꯛꯇ ꯂꯦꯞꯂꯤ, ꯅꯪꯒꯤꯗꯃꯛꯇ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕꯗꯅ ꯃꯇꯣꯝꯗ ꯉꯥꯏꯔꯦ, ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯃꯊꯧꯅꯥ ꯍꯜꯂꯨꯔꯕ ꯒꯨꯔꯨ ꯅꯧꯍꯧꯅꯅ ꯊꯧꯅꯥ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯔꯠ ꯃꯅꯨꯡꯗ ꯊꯧꯅꯥ ꯂꯩꯅ ꯆꯪꯈꯤ꯫ ꯀꯣꯔꯠ ꯃꯅꯨꯡꯗꯅ ꯖꯖꯅ ꯍꯥꯏꯔꯛꯏ, ꯁꯛꯇꯤ ꯀꯝꯄꯅꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯛꯄ ꯀꯝꯃꯤꯁꯟ ꯑꯁꯤꯅ ꯒꯨꯔꯨ ꯑꯃꯗꯤ ꯃꯥꯒꯤ ꯀꯝꯄꯅꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯦꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯥꯔꯦ, ꯒꯨꯔꯨꯒꯤ ꯂꯣꯌꯔꯒꯤ ꯋꯥꯔꯣꯜꯁꯨ ꯇꯥꯔꯦ, ꯑꯗꯨꯅ ꯒꯨꯔꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯨꯡꯗ ꯂꯥꯎꯊꯣꯛꯂꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁꯨꯖꯥꯇꯥꯅ ꯖꯖꯇ ꯍꯥꯏꯔꯛꯏ, ꯒꯨꯔꯨꯕꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯍꯥꯏꯅ ꯄꯔꯃꯤꯁꯟ ꯅꯤꯔꯛꯂꯤ꯫ ꯖꯖ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡꯗꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗ꯭ꯔꯒ ꯉꯁꯤꯅ ꯀꯩꯗꯧꯔꯕ? ꯅꯍꯥꯟꯈꯩꯗꯤ ꯋꯥ ꯉꯥꯡꯕꯗ ꯈꯣꯟꯖꯦꯜ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯅꯨꯄꯤꯅ ꯋꯥ ꯉꯥꯡꯍꯜꯂꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯔꯤꯕ? ꯒꯨꯔꯨꯅ ꯈꯨꯝꯂꯛꯏ, ꯖꯖ ꯁꯥꯍꯕ, ꯑꯩꯗꯤ ꯀꯔꯕꯥꯔꯋꯥꯂꯥꯅꯤ, ꯑꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯏ, ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯇꯥꯅꯅꯕ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯉꯥꯏꯔꯛꯂꯤꯕꯅꯤ꯫ ꯖꯖ ꯑꯗꯨꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ, ꯅꯪꯅ ꯍꯥꯏꯒꯗꯕ ꯋꯥ ꯂꯩꯔꯕꯗꯤ ꯃꯌꯥꯝ ꯇꯥꯅꯅꯕ ꯍꯥꯏꯔꯣ, ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 5 ꯈꯛꯇꯪꯒꯤ ꯃꯇꯝ ꯄꯤꯒꯦ꯫ ꯒꯨꯔꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯌꯥꯝ ꯇꯥꯅꯅꯕ ꯍꯥꯏꯔꯤ, ꯅꯈꯣꯏ ꯃꯌꯥꯝꯅꯗꯤ ꯑꯩꯁꯦ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯔꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯄꯨꯝꯕꯅ ꯃꯥꯕꯨ ꯕꯥꯄꯨ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯅꯔꯤ꯫ ꯕꯥꯄꯨꯅ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯏꯟꯗꯤꯌꯥꯒꯤ ꯐꯠꯇꯕ ꯆꯠꯅꯕꯤ ꯀꯌꯥꯕꯨ ꯁꯤꯡꯅꯗꯨꯅ ꯃꯥꯅ ꯈꯪꯖꯕ ꯂꯝꯕꯤꯗ ꯃꯌꯥꯝꯕꯨ ꯂꯨꯆꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯕꯥꯄꯨ ꯅꯠꯇꯦ, ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯂꯣꯁꯤꯡꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯗꯦ꯫ ꯑꯩꯅ ꯈꯪꯖꯕ ꯍꯥꯏꯕꯕꯨ ꯀꯔꯕꯥꯔ ꯀꯝꯗꯧꯅ ꯇꯧꯒꯅꯤ, ꯀꯝꯗꯧꯅ ꯊꯕꯛ ꯋꯥꯅ ꯁꯨꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯝꯕꯥꯏ ꯑꯁꯤꯗ ꯑꯩꯅ ꯐꯨꯔꯤꯠ 2 ꯈꯛꯇꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯦ ꯅꯨꯄꯥ ꯄꯨꯔꯒ ꯀꯔꯕꯥꯔ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯅ ꯀꯔꯕꯥꯔ ꯇꯧꯖꯒꯦ ꯍꯥꯏꯔꯨꯕꯗ ꯑꯩꯈꯣꯏꯕꯨ ꯀꯅꯥꯝꯇꯅ ꯑꯌꯥꯕ ꯄꯤꯕꯤꯔꯛꯈꯤꯗꯦ, ꯑꯩꯈꯣꯏꯕꯨ ꯆꯪꯍꯟꯈꯤꯗꯦ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯀꯔꯕꯥꯔ ꯇꯧꯖꯒꯦ ꯍꯥꯏꯔꯨꯕꯗ ꯑꯩꯈꯣꯏꯕꯨ ꯆꯪꯍꯟꯈꯤꯗꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯁꯪꯒ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯇꯔꯥꯝ ꯇꯔꯥꯝꯅ ꯆꯪꯍꯜꯂꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯃꯥꯟꯅꯔꯒ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯟꯅ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯩ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯌꯥ ꯑꯃꯗꯁꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯑꯩꯈꯣꯏꯕꯨ ꯆꯪꯍꯟꯈꯤꯗꯦ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅꯁꯨ ꯏꯁꯥꯒꯤ ꯀꯔꯕꯥꯔ ꯇꯧꯖꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯕ ꯆꯪꯍꯟꯈꯤꯗꯕ ꯁꯔꯀꯥꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯃꯈꯣꯏꯗ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯑꯩꯅ ꯅꯝꯗꯅ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯤꯍꯟ ꯈꯪꯍꯜꯂꯨꯕꯗ ꯌꯥꯔꯛꯇꯕꯁꯤꯡ ꯑꯗꯨꯕꯨꯅ ꯄꯩꯁꯥ ꯄꯤꯖꯔꯒ ꯑꯩꯈꯣꯏ ꯆꯪꯅꯅꯕꯒꯤꯗꯃꯛ ꯊꯣꯡ ꯍꯥꯡꯗꯣꯛꯍꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯑꯩꯒꯤ ꯀꯔꯕꯥꯔꯁꯤ ꯍꯧꯗꯣꯛꯆꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯕꯥꯔ ꯍꯧꯔꯛꯂꯕ ꯃꯇꯨꯡꯗꯁꯨ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯑꯃꯗꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯖꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯤꯔꯛꯎ ꯍꯥꯏꯔꯒꯅ ꯄꯩꯁꯥ ꯄꯤ, ꯃꯈꯣꯏꯅ ꯁꯂꯥꯝ ꯀꯣꯠꯂꯨ ꯍꯥꯏꯔꯒꯅ ꯁꯂꯥꯝ ꯀꯣꯠꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯔꯕꯥꯔ ꯇꯧꯅꯅꯕꯒꯤꯗꯃꯛ, ꯑꯩ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯔꯥꯜ ꯁꯤꯔꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯁꯂꯥꯝ ꯀꯣꯠꯂꯤꯕꯅꯣ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯀꯌا ꯑꯃ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯤꯗ꯭ꯔꯕꯗꯤ, ꯁꯂꯥꯝ ꯀꯣꯠꯇ꯭ꯔꯕꯗꯤ, ꯂꯥꯏꯔꯕꯒꯤꯗꯃꯛꯇ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯌꯥꯈꯤꯗꯕ, ꯂꯥꯏꯔꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯌꯥꯈꯤꯗꯕ ꯁꯔꯀꯥꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯃꯗꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯑꯗꯨꯗꯗꯤ ꯀꯅꯥꯝꯇꯅ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯈꯤꯗꯦ꯫ ꯉꯁꯤ ꯑꯩꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯖꯈꯤ꯫ ꯅꯣꯡꯃꯗ ꯀꯤꯂꯣꯃꯤꯇꯔ 10 ꯍꯦꯟꯅ ꯈꯣꯡꯅ ꯆꯠꯂꯒ ꯀꯣꯛꯊꯛꯇꯅ ꯄꯣꯂꯤꯏꯁꯇꯔꯒꯤ ꯄꯣꯠꯌꯣꯝ ꯑꯆꯧꯕ ꯑꯃ ꯄꯨꯔꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯀꯔꯕꯥꯔ ꯑꯁꯤ ꯍꯧꯗꯣꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯅ ꯀꯔꯕꯥꯔ ꯑꯁꯤ ꯍꯧꯗꯣꯔꯛꯄꯅꯤꯅ ꯄꯩꯁꯥꯒꯤ ꯃꯒꯨꯟ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯑꯩꯒꯤ ꯀꯝꯄꯅꯤꯅ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ तानꯕ ꯉꯝꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯀꯝꯄꯅꯤꯅ ꯇꯥꯜꯂꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯩ ꯏꯇꯣꯝꯗꯒꯤ ꯅꯠꯇꯦ, ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤꯅꯤ, ꯑꯩꯒꯤ ꯀꯝꯄꯅꯤꯒꯤ ꯁꯤꯌꯔ ꯍꯣꯜꯗꯔ ꯑꯃꯗꯤ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤꯗꯃꯛꯇꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯖꯖ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯃꯤꯅꯤꯠ 3 ꯈꯛꯇ ꯉꯥꯏꯔꯦ꯫ ꯒꯨꯔꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯗꯤ ꯑꯇꯩ ꯀꯔꯕꯥꯔꯋꯥꯂꯥꯒꯨꯝꯅ ꯒꯣꯜꯐ ꯁꯥꯟꯅꯕ ꯍꯩꯇꯦ, ꯃꯈꯣꯏꯒꯨꯝꯅ ꯁꯪꯒ ꯄꯪꯒꯁꯨ ꯂꯩꯖꯗꯦ, ꯁꯪꯒ ꯁꯦꯝꯕꯁꯨ ꯍꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯩꯖꯕ ꯍꯥꯏꯔꯒꯗꯤ ꯄꯦꯇ꯭ꯔꯣꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯂꯤꯏꯁꯇꯔ ꯁꯥꯕ ꯍꯩꯖꯩ, ꯏꯟꯗꯤꯌꯥꯒꯤ ꯇꯣꯞ ꯀ꯭ꯋꯥꯂꯤꯇꯤ ꯄꯣꯂꯤꯏꯁꯇꯔ ꯁꯥꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯔꯥꯜ ꯂꯩꯔꯦ ꯍꯥꯏꯔꯤ, ꯑꯩꯅ ꯍꯩꯖꯕ ꯊꯕꯛ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯟꯖꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ? ꯒꯨꯔꯨꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯗꯤ ꯄꯦꯇ꯭ꯔꯣꯜ ꯀꯦꯟ ꯌꯣꯜꯂꯝꯕ ꯅꯨꯄꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯦꯇ꯭ꯔꯣꯜ ꯀꯦꯟ ꯌꯣꯜꯂꯝꯕ ꯑꯩꯅ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯃꯤꯔꯛ ꯇꯤꯜꯂꯛꯄꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ, ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯃꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ, ꯃꯈꯣꯏꯗꯒꯤ ꯑꯩꯅ ꯍꯦꯟꯒꯠꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ ꯑꯩꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯂꯤꯈꯠꯂꯛꯄ ꯉꯝꯗꯅꯕ ꯑꯩꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯐꯕ ꯑꯃ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯊꯅꯕ, ꯅꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯀꯝꯗꯧꯅ ꯆꯥꯎꯈꯠꯀꯅꯤ?
Ngasi samaj asi oiriba mawong sida sangha leijadaba akhodi kamdongna hingani sangha leijadaba akhodi hingba yadrabra aina hoji oiriba tha asi yoraknabu khonabada yamna wana khonajraki mafam asi yoraknabu khonarappa matamda isagi yet thangba khutchiju paralyze tawkre sizinaba yakhidre hauji aigi thakta mayam changduna shirliba iral sing asi case sing asi thengnaba lurappa matamda aigi hakchang phibam kari oigani tamba ngamde case sing asi thengnaba lurapada aigi khut aigi khonjal aigi wakhal phabu mangkhiba yai अदुब नखोय म्याम चंगदना आइबु नमसिननब आइबु चिंथनब खोनरबसु आइगी थौनादि काइतोनुंगदा नखोयना आइंगोंदगी मुनबा ngamloi आइगी थौनाबुदि नमसिनबा ngamloi अदुगा अमुकसु जस अमदि अचौ सांगसिंग अदुबु सिंगनरदुन मखा तारकली नखोयना आइबु संग लेजदबनि हाजुना आइ अमदि आइगी कंपनीना चौखटपगी माइकिद चटलिबसे थिंगननब खोनरी अदुबु आइगी तुंगदा आइगुमना संग लेजदब मियोय कया अमन आइगिदमक्ता लेपली हाबसिदि कावबनु ngasi aigi hona jamalna aigi tungda aigi company ga loinana lairba miyoi kaya amana chokhatpagi maikaida punna chaminari ai amadi aigi company bu thingba habase leba asi gi chokhatpada athingba pibani sumna guru na magi pendaba khara haidamlaga magi walo silami adubu guru na phamlamnaida amukasu just sing adu da hairami nakhoina aingonda wa ngangna nabani haiduna sumnagi minute manga khatang piki adubu aina hainingba wa khudimakti sumnagi minute mari da losile minute ama aina tongjare आइगी कारबार सुमा सिमकनी सरकार ने एंगोन पीबा दिल अदुदगी आइना हाइजा सिंगजदना सरकार ने पीबा दिल अदुदगी आइना थोइदोक हेंदोंना पैसा तांजबनी अदुबु आइना तौरिबा कारबार मवोंग असिदा आइगी इरा लेरे खलबदी आइंगोन पिनिंग बदंदी पीरो आइ लौजरगे हाइना थौना लेना हाइरमलगा गुरु मागी फमफमदा तुमिन्ना फमख्रे गुरु की वाहै सिंग तारुबदा दिल्लीबा मयाम सिंग अदुनदी खुबा कन्ना कन्ना खुना रखी मसीगी मतुंगदना जज सिंग अदो गुरु की केस असिगी वारोसिन करी ओइगदगे हाइदना मखोय मसिन वारी सानरी mayam martigi just amana hairi guru haiba nupase mara leba miyu emani haibadi yaroi dori guru karbagi hiramda khwaidagi haithosing toba miyu emani haibadi yai just amana mu hairi guru da license piru bachu sarkar ni guru gi karbar da ayaba pikhi bachu sarkar ni masigi damakta guru da dandi pifam thokte just man ngha khanaraba matungda court ki rai lauthorakli guru gi mathakta sirakliba case kumapan asi manungda sunagi case ani khaktangda guru mara leire maramaduna guru gi mara leiraba case sing asi damakta fine oina lupa lakh 3 makhai thigidabani mathangi sindana guru achauba football stadium amada ngasi su hana gumna magi sakti company gi investor mayam ga loinana punna meeting torami ngasi di sakti magi makhut yet thangmadu wangna thangaladuna tiliba mayam sing adu taramna okli guru gi makhut paralyzed toramadu phakre handa amuki meeting asidadi tiliba miyam aduna guru gi maming kau kauduna mabu hanna hanna thagat narakli thagat wahai kaya amas launarakli matam amada guru gi mafamda miyamna thamlamba mangkraba thajaba sing adu ngasidi nauhonana amuk hanna fangkhre hanagi matogumna investor amadi leibak miyamna guru da achetpa thajaba thamnarakhi machi matungdana guruna mayam mamangda thoktuna hairi haujikti akhoi gi pandam akhoi mayamna pun mangminna khiba manglana do phangle maram aduna akhoi tungi manglan tungi damakta asa toba wakhal toba lepla sira penjaraba miyam aduna su toki gumsi haina launaragli pakhum masida guru su harau jabana heman khiduna lauri ngasi degiri akhoi mayam punduna amuk hana anauba manglana ma manglasi sakti company india gi khwaidagi chawba company ama oinanaba manglana do mangba horasi manglana se mangphauna riba phaba punna chatmina khisi tiliba miyam aduna su amatta oina guru gi damakta lepki makhoi gi manglana do phangriu phaba punna chatmina gani haina khonjel hauna launaragli matang asida ngasi wari losinjari wari loiba phau tabi bagi damakta mayam ba thagachari mamangi episode singda like comment subscribe amadi share to bikiba singbusu amukana thagaba phongdokchari